ꯃꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯅꯤ ꯀꯔꯤ ꯇꯧꯒꯅꯤ ꯁꯨꯈꯪ ꯈꯪꯗꯕ ꯑꯦꯝ ꯁꯨꯡꯂꯩ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯅ ꯃꯤꯅ ꯑꯥꯔꯃꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯥꯔꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯥꯔꯃꯤꯗꯤ ꯑꯣꯏꯁꯤꯜꯂꯨꯔꯦ ꯏꯉꯥꯎꯗ ꯉꯥꯎꯁꯤꯟꯅꯗꯨꯅ ꯂꯩꯕ ꯃꯍꯥꯛꯅ ꯑꯥꯔꯃꯤꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯀꯝꯗꯧꯅ ꯉꯥꯛꯀꯗꯧꯔꯤ ꯑꯗꯨꯒ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯦꯝ ꯑꯃ ꯊꯝꯈꯤ ꯑꯗꯨꯕꯨ ꯑꯦꯝ ꯑꯗꯨꯕꯨ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯛꯁ ꯍꯥꯏꯕꯗꯤ ꯑꯦꯝ ꯄꯨꯟꯁꯤꯗ ꯑꯣꯏꯅꯤꯡꯕ ꯄꯨꯟꯁꯤꯒꯤ ꯑꯦꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕꯁꯤꯡꯗ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯀꯔꯟ ꯀꯧꯕ ꯑꯣꯐꯤꯁꯔ ꯑꯃ 3 ꯄꯟꯖꯥꯕ ꯍꯥꯏꯔꯤꯕ ꯕꯇꯥꯂꯤꯌꯟ ꯑꯗꯨꯗ ꯄꯣꯁꯇꯤꯡ ꯇꯧꯕꯒꯤꯗꯃꯛꯇ ꯔꯤꯄꯣꯔटिंग ꯇꯧꯔꯝꯃꯤ ꯔꯤꯄꯣꯔटिंग ꯇꯧꯕꯒꯤ ꯐꯣꯔꯃꯦꯂꯤꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯇꯥꯂꯤꯌꯟ ꯑꯗꯨꯒꯤ ꯀमांडिंग ꯑꯣꯐꯤꯁꯔꯅ ꯀꯔꯟꯗ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 9 ꯇꯥꯕ ꯃꯇꯝꯗ ꯃꯦꯁ ꯍꯣꯜꯗ ꯂꯥꯛꯎ ꯉꯁꯤꯗꯤ ꯃꯦꯁ ꯍꯣꯜꯗ ꯅꯪꯅ ꯖꯣꯏꯅꯤꯡ ꯇꯧꯕꯒꯤ ꯑꯣꯐꯤꯁꯔ ꯃꯌꯥꯝꯒꯤ ꯄꯥꯔꯇꯤ ꯑꯃ ꯂꯩꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯀꯔꯟꯅ ꯃꯍꯥꯛꯀꯤ ꯀ꯭ꯋꯥꯔꯇꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯃꯦꯖꯔ ꯕꯃꯥꯒ ꯎꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯗ ꯃꯁꯛ ꯇꯥꯛꯅꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯛꯕꯔ ꯑꯃꯗꯤ ꯕꯇꯥꯂꯤꯌꯟ ꯑꯗꯨꯒꯤ ꯗꯣꯛꯇꯔ ꯑꯣꯏꯔꯤꯕ ꯁꯨꯙꯤꯔ ꯃꯈꯣꯏ ꯑꯅꯤꯁꯨ ꯋꯥꯀꯤꯡ ꯆꯦꯜꯂꯛꯂꯝꯃꯤ ꯃꯦꯖꯔ ꯕꯃꯥꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯧꯁꯤꯟꯗꯨꯅ ꯀꯔꯟꯒ ꯃꯁꯛ ꯈꯪꯅꯍꯜꯂꯝꯃꯤ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯃꯇꯝꯗ IMA ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤ ꯑꯦꯀꯥꯗꯃꯤ ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗꯒꯤ ꯄꯥꯁ ꯇꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯣꯏꯅ ꯄꯣꯁꯇꯤꯡ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕ ꯈꯪꯅꯔꯛꯈꯤ Karansu IMA ꯍꯥꯏꯔꯤꯕ ꯃꯤꯂꯤꯇꯔꯤ ꯑꯦꯀꯥꯗꯃꯤ ꯑꯗꯨꯗꯒꯤ ꯄꯥꯁ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯖꯣꯏꯟ ꯇꯧꯔꯛꯄꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯤꯔꯤ ꯃꯈꯣꯏꯒꯤ ꯖꯨꯅꯤꯌꯔꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯔꯟꯅ ꯑꯣꯐꯤꯁꯔ ꯃꯌꯥꯝꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯀꯔꯟ ꯆꯪꯂꯛꯄ ꯎꯕꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯀꯔꯟꯕꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯤꯟꯕꯤꯔꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯅꯍꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯇꯥꯂꯤꯌꯟ ꯑꯗꯨꯒꯤ ꯀमांडिंग ꯑꯣꯐꯤꯁꯔꯅ ꯀꯔꯟꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯃꯥꯒ ꯂꯣꯏꯅꯅ ꯀꯦꯞꯇꯦꯟ ꯑꯛꯕꯔꯁꯨ ꯀꯧꯁꯤꯜꯂꯝꯃꯤ CEOꯅ ꯑꯛꯕꯔꯗ ꯍꯥꯏꯔꯤ ꯍꯌꯦꯡꯗꯤ ꯅꯪ ꯄꯣꯁꯠ ꯅꯝꯕꯔ 21 ꯗ ꯆꯠꯂꯣ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯑꯣꯄꯔꯦꯁꯟ ꯂꯣꯛ ꯑꯃꯗꯤ ꯑꯇꯩ ꯑꯣꯄꯔꯦꯁꯟꯒꯤ ꯗꯤꯇꯦꯜꯁ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯃꯨꯛ CEOꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ ꯑꯛꯕꯔ ꯅꯪꯅ ꯍꯌꯦꯡ ꯄꯣꯁꯠ 21 ꯆꯠꯄ ꯃꯇꯝꯗ ꯀꯔꯟꯕꯨꯁꯨ ꯄꯨꯕꯤꯌꯨ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯛ ꯁꯦꯜꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛꯄꯨꯁꯨ ꯎꯍꯜꯂꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ CEOꯅ ꯀꯔꯟꯗ ꯃꯐꯝ ꯑꯗꯨꯗ ꯊꯦꯠꯂꯤꯕ ꯃꯈꯣꯏꯒꯤ ꯔꯦꯖꯤꯃꯦꯟꯠꯅ ꯐꯪꯈꯤꯕ ꯇ꯭ꯔꯣꯐꯤ ꯑꯃꯗꯤ ꯑꯦꯋꯥꯔꯗ ꯁꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯑꯗꯨ ꯎꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇ꯭ꯔꯣꯐꯤ ꯑꯦꯋꯥꯔꯗ ꯁꯔꯇꯤꯐꯤꯀꯦꯠ ꯄꯨꯝꯅꯃꯛ ꯔꯦꯖꯤꯃꯦꯟꯠ ꯑꯁꯤꯗ ꯌꯥꯎꯔꯝꯕ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯐꯪꯉꯝꯕ ꯉꯥꯛꯇꯅꯤ ꯔꯦꯖꯤꯃꯦꯟꯠ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯇꯣꯉꯥꯟꯕ ꯂꯥꯟꯐꯝ ꯀꯌꯥ ꯑꯃꯗꯒꯤ ꯌꯦꯛꯅꯕ ꯀꯌా ꯑꯃ ꯃꯥꯏꯊꯤꯗꯨꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯉꯥꯛ ꯁꯦꯟꯗꯨꯅꯇ ꯂꯥꯛꯂꯤ ꯊꯧꯅꯥ ꯐꯔꯕ ꯔꯦꯖꯤꯃꯦꯟꯠ ꯑꯁꯤꯅ ꯐꯪꯂꯛꯈꯤꯕ ꯑꯦꯋꯥꯔꯗ ꯃꯅꯥ ꯃꯊꯨꯝ ꯄꯨꯝꯅꯃꯛꯀꯤ ꯁꯔꯨꯛꯇ ꯅꯪꯅ ꯔꯦꯖꯤꯃꯦꯟꯠ ꯑꯁꯤꯗ ꯍꯦꯛ ꯖꯣꯏꯟ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯔꯦꯖꯤꯃꯦꯟꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯃꯈꯣꯏꯅ ꯎꯠꯂꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥꯁꯤꯡ ꯑꯗꯨ ꯉꯥꯛꯄꯅ ꯅꯪꯒꯤ ꯅꯊꯧ ꯑꯣꯏꯒꯗꯧꯕꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯊꯧ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇꯅ ꯃꯤꯑꯣꯏ ꯀꯔꯣꯔ 110 ꯍꯦꯟꯕꯅ ꯅꯪꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯅꯤꯖꯔꯤꯕꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯔꯣꯔ 110 ꯍꯦꯟꯕꯁꯤꯅ ꯅꯪ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯖꯕ ꯉꯝꯂꯤꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯎꯠꯄꯤꯕ ꯏꯖꯠ ꯑꯣꯏꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯝꯂꯤꯕ ꯊꯥꯖꯕ ꯑꯁꯤ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯛꯕꯔ ꯑꯃꯗꯤ ꯀꯔꯟ ꯄꯣꯁꯠ ꯅꯝꯕꯔ 21 ꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯔꯟꯅ ꯃꯍꯥꯛꯀꯤ ꯋꯥꯂꯦꯠꯇ ꯌꯥꯎꯔꯤꯕ ꯔꯣꯃꯤꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯌꯦꯡꯂꯝꯃꯤ ꯐꯣꯇꯣ ꯑꯗꯨ ꯎꯔꯕ ꯃꯇꯝꯗꯅ ꯀꯦꯞꯇꯦꯟ ꯑꯛꯕꯔꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯋꯥꯏꯐꯂꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯒꯔꯜꯐ꯭ꯔꯦꯟꯂꯥ ꯀꯔꯟꯅ ꯈꯨꯝꯂꯛꯏ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯒ ꯃꯥꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯔꯤ ꯍꯥꯏꯕ ꯑꯩ ꯏꯁꯥꯐꯥꯎ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯥꯏꯊꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯞꯇꯦꯟ ꯑꯛꯕꯔ ꯑꯃꯗꯤ ꯀꯔꯟ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯛꯕꯔꯅ ꯍꯥꯏꯔꯛꯂꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯨꯄ꯭ꯔꯥ ꯀꯧꯏ ꯈꯨꯡꯒꯪ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯏꯕ ꯈꯨꯡꯒꯪ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯋꯥꯡꯃꯗꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯝ ꯑꯣꯏꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯛꯕꯔꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯝꯃꯤꯠ ꯇꯨꯃꯤꯠꯀꯤ ꯃꯔꯝꯗꯁꯨ ꯀꯔꯟꯗ ꯅꯤꯡꯊꯤꯖꯅ ꯇꯥꯛꯄꯤꯔꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯔꯤꯕ ꯍꯥꯏꯋꯦ ꯑꯗꯨꯅ ꯀश्मीꯔ ꯑꯃꯗꯤ ꯂꯗꯥꯈ ꯁꯝꯅꯔꯤꯕꯅꯤ ꯏꯟꯗꯤꯌꯥ ꯑꯥꯔꯃꯤ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯋꯦ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯍꯥꯏꯋꯦꯅꯤ ꯍꯥꯏꯋꯦ ꯑꯗꯨꯒꯤ ナꯀꯟꯗ ꯎꯔꯤꯕ ꯑꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯝꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯦꯞꯇꯦꯟ ꯑꯛꯕꯔ ꯑꯃꯗꯤ ꯀꯔꯟ ꯏꯟꯗꯤꯌꯥꯒꯤ ꯄꯣꯁꯠ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ ꯑꯛꯕꯔꯅ ꯑꯂꯥꯞꯄꯗ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯣꯁꯠ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗ ꯂꯩꯔꯤꯕꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯣꯁꯠꯅꯤ ꯀꯔꯟꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯣꯁꯠ ꯎꯔꯨꯕꯗꯨꯗ ꯃꯁꯥ ꯃꯇꯣꯝꯇ ꯏꯊꯥ ꯊꯥꯖꯕ ꯉꯝꯖꯗꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯛꯕꯔꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯂꯥꯞꯄꯗ ꯎꯔꯤꯕ ꯄꯤꯂꯔ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯔꯛꯇ ꯂꯩꯕ ꯄꯤꯂꯔꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁꯠ ꯑꯁꯤꯗꯒꯤꯅ ꯄꯤꯂꯔ ꯑꯁꯤ ꯐꯥꯎꯕꯗꯤ ꯅꯣ ꯃꯦꯟꯁ ꯂꯦꯟꯅꯤ ꯍꯥꯏꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ
Pakistan lom side kisu makhoi gi post adudagina pillar phawbada mi kanamta changnadabani adubu matam ina makhoi na su kapsilaktabana natte makhoi na bo kapsilabadi ekoi su matik chana pakhum piribani mathangi chindana TV da Prime Minister Atal Bihari Vajpayee India gi Wagah border hangdokpagi news adu coverage torami news anchor oidibi Romilana asumna hairi Wagah border hangdokpa asina partition tawba matamda kainakhraba imung manung singna tongan ba lebakta leikraba makhoi machin manau mari mata singa unaduna wari sabagi tanja amadi pigadauri Karan gi wallet yaukhibi nupi du hojik news anchor oidibi Romila asini mathangi sindana Romila mahaka khangna jariba Rajiv ka unarami Rajiv nasu Romi makhoi ani khangnarapase matam kuirakle aduna makhoi ani gisu tungi khanduna luhongnaba tawrasi haduna wa hautorakli adubu Romi nadi Rajiv makhoi ani luhongbagi matangsi iya yaningdabagum tawri aduna magi luhongbagi matangda wakhan khanba haudri haduna Rajiv na hairaklibedo yamna haisingna thaidokli mathangi chindana Romi na mayumda halakpa matamda mahaki mamage manakta changlatuna mathwai enung nungaitana wakhalna phumbangnaba galwena hairai Ngasidi Rajiv na aikhoi ani luhongbagi matangda wa haudorai machanupigi matawdu uba matamda Romi gi maman hairai Romi nang amadi Karan nakhoi ani gi marakta leinaramba marido haujikti laitrabani punchi chupa ama thaina leinaramba mari amagi asada dum hingduna leigani habidi leite adubu maman asi yona hairaba asi phawbada Romi di haujuk phawba Karan gi wakhal kawba ngamdabadawna tawri mathangi chindana Akbar amadi Karan wari sanaduna leirami Akbar na hairai makhoi gi mamangda leiriba unna kupsinduna leiriba achauba chingjao asidagi chingjao asibu kupsinduna leiramba un singado tapna mahi langthoktuna chenthoknarakli adubu chingdol asida unna thana kupsinduna leiba matamdadi chingdon asida mi kanamta hingba ngamde maramaduna chingdon asida leiriba India gi post amadi Pakistan gi post aduda mi kanamta leite makhada kumthanaduna leinei adubu chingdon da kupsinduna leiriba un sing asina chenthakiba matam adudadi magi posta amuk hanarakadoribani Karan na suhairakli noma natraga nomadi aisu awangba post asida chatningi Akbar na muhairai matamgi matungina nangsu nomadi soidanamaki post aduda chatkani mathangi sindana Karan amadi Akbar TV yengduna leiringai tanja asida TV da Romi na news ama cover tawbagi paw matek ama laklami Karan di Romi urba matamda murti amagumna chap yungna phamduna Romi bu mitham hongdaba makai yengduna leiri mahaki ningamdraba maithong adu urba matamdana Akbarna Karanda hanglai TV da laklibi nupi sidi nangi wallet yawbi nupi do natabra nakhoi ani gi marakta kari lenabage nakhoi ani khanaraga mafam asida lakhibra adubu Karandi mathwai nungaitabana heman khiduna Akbar da pakhum amata piramdana tumin haugatuna chakhi Karan achikpa mafam amada matomda mathwai nungaitana leptuna mahaki haukraba punsi sing adu ningsinglakli Karan Delhi da leiba chenjau paiba karbar wala amagi matomda pokpa machanupa amani maramaduna mahaki punsida awatpa amata lekhide aduna Karandi mahaki punsida awaba masak amata khangdana ingauda ngauna ilang-langna laithokli Karan amadi Romi college amata da punna taminai college matamdagi hauna Karan amadi Romi nungsinai adubu Romi di college tamlingi matamdagi mahakti journalist ama oigani haiduna college ki thabak thawong amadi satragi ihausingda yamna thawai yauna thabak tawri aduga nakan amaromdana Karandi panglangda langthoktuna mamanaba singa punduna talaithokli mathangi sindana Karanna Romi gi mapaga unaduna wari sanalermi Karannadi Romi gi mapada hairi Romi na satragi ihau yauribani haiduna protest tawba khudimak yawi mamangda protest tawruba adudasu police na makhoi bu koitan tanakhibani laibak phabadagi mahakpudi nantho hore noma natraga nomadi mahaksu jail da changba soidrabani adugu Romi gi mapana hairi democracy haibasidadi miyoi khudimakna masa gi oiba kholau laujabagi ayaba piri freedom of speech leire haiduna law thugaiba amadi law na yadaba thabak adu khakta tawbidraga loire makhoi ani na wari sum sanarapa matamda Romi gi mapana Karanda hanglai nangdi punsida kari oige haina khalli Karandi wahang asigi paukum piba ngalamde ingau ngauna lerami kari khumgadabuna haiba phawa khanglamde magi matawasi ubada Romi gi mapan hairi nang nasagi punsida nangna tawdaba yade oidaba yade haiba thaba amadi leifam thoi habak adu achawa thaba oibe yai natragana apikpa thaba amasu oibe yai nangna scientist oiningi haiduna scientist ama oirebasu scientist ama oibegi mathau tawdrabadi nangi punsidu kanafam khangloidoribani adubu nangna migi samkakpa natragana lamtu sengdokpa sweeper ama oiba tarabasu nangna oiriba thaba adu nangna ningthijana yamna mamut tana tawrabadi nangbu miyamna soidana maki masak khangbigani Karandi punsigi oiba yamna serious oiba wari sanarapa matamda mahakti laifam chafam khanglamde matam pumbada ilangda langduna laithokpanina kari haigadabano kari khumgadabano khanglamde maramaduna Karansu ai chalukhige hairamaga yamna thuna hogatuna chatkhi
Ngahak leraga Romi su mapagi manakta laklami. Romi gi mapan hairi nanga khangnariba Karan do mahaki punsida kari oigani kari tawgani haiba ikhan khandabagumna tawi. Romi na su hairi chummi mahaki punsida thoini hena wakhan khandabani kari tawni kari oigani haiba phawa masa matumda khangjadabani. Adubu karigumba mahakna thaba ama tawge hana khankrabadi thaba adu mapung phanadi soidanamaki tawgani. Romi nadi Karan gi mafamda yamna chawba thajaba amadi thamli. Mathangi sindana Karan na breakfast chawa tholakpa matamda mahaki mamana hairi nangi babana nanga wari sanagani haiduna ngairibani. Karan su yamna hainingda mapana leiriba mafam adugi manakta laklami aduga baba ngasidi office chatradi kedore hanglai. Karan gi mapana khumlai ngasidi Sunday numita aidi office chatte adubu Sunday ni haibasidi nangdi khanglamaroi numit chuppa ama koiduna langduna laithokpanina. Punsi chupa ama koiduna langduna laithokpanadi yaroi nangi punsida kari oigadabano kari tawningi haibasu khangde nangbu kari tawgadoino. Nangondagi chahi ani khaktang hanba Udesh hairiba nangi nakhuragi machadudi haujik America da leiduna thabak chauna tawkhre nangna sida ingawda ngawsinaduna leiri. Adubu Karan nadi mangonda Romi gi mapana haikhiba wahaido yamna haisingna semdok sadoktuna khumlai. Aidi punsida thabak macha oigera achaubu oigera aina tawba thaba aduda mapung phana ningthijana tawduna mina aibu masak khangna hanba pami. Yamna haisingba wakhalga munna khanba mi amagumna paukhum pirakli. Karan gi mapasu Karan gi magun khangdaba natte mana hairiba singado tasengna thajaraga haiba natte haiba khangi adubu macha kawunina asumna hairai. Wakhal khaktang khallaga leibuduna di yaroi thabak oina tawraga utkadabani. Udesh ki mataw tamu Udesh kumna thabak taw ma dawna nangsu gyan taba matam oirakle. Wa khudingi miga changdamnaduna Udesh ta panduna nganglakpasida Karan su masa matumda sauningbadi phawdaba natte. Mathangi sindana Karan mamanaba mayamga punna phaminaduna langduna leithoklami adubu makhoi mayam wari sanarakpa matamda Karan na hairai. Aidi yumdaga leifam chafam amata khangdre punsida kari tawdoino kari oidoino hangduna ta leire. Mayam maraktagi Karan gi mamanaba Asun hairai. Aidi haujuk phawbagi oinadi yumda haidri adubu aidi army oige haina leple. Maga punliba mamanaba singsu magi punsida oiningba aim sing adu hainarakli adubu Karan gi di masa matomda phawba khangjadri mahang kari oininglibano haibasida. Maramaduna Karan di wakhal khanpham thoktana wakhal amata thoktana mangduna famle. Mathangi sendana Romi amadi Karan wari sanaduna lerami. Karan di masada interest leba thaba amata leitabanina yamna boring churami. Maramaduna Romi da hanglai. Romi nangdi kari gumba matamda boring chuba matam leitabra. Romi na khumlai sangsara sida yamna interesting oiba angang angapa thodok wathoktana pik thana leiraba matam asida kari maramgi damakta boring chugadoribano. Miyoiba amana tasengna hiram amada interest lairabadi punchi chupa ama boring churoi. Romi gi paukhom ase taraba matamda Karanna masa matumda thajaba ngamdana hanglai. Romi nangumi nupi mana aingonda aigi kari gun jenduna aingonda kari yauduna aingonda nungsiba phawribano. Romina Karanda nungsina yengladuna hairai. Aikhoi ani na ngasi phawba loinarappa matamda karigumba matamda nangna wakhal apikpa hanthaba wakhal khanba amukta phawba thengnakhidri. Masiga loinana ngasi phawbada nangi nachindagi miyoi amada thina ngangba thina chaiba amukta phawba takhidri. Isam samna hairabada nangse miyoiba mayam maraktagi aphaba miyoi singi manakta challi adunani aina nangbu nungsiruriba. Mathangi numitana Karan yahau itheng thengkai haugalai. Tumba he haugalakpaga TV yengduna lerami. TV da Rambona army gi dress ama setuna yeknaba mayam ama nongmai kaptuna makhoibu maithiba piribadu uruba matamda Karan gi thamoidasu hana phawramdaba ihul ama phawrakpadona tawri. Mathangi sindana Karanna Romi kauduna makhoi ani unarami aduga Romi da yamna confident laina hairi. Nangna ingonda yamna tattana haibadaine punsida aigi aim amata leite haina ngasidi aina oiningba ama leire ai army join tawrage haina leple. Thajaba ngamdraba ngaklaba Romi na hangi asengbagira nang haisibo. Karan su kadai khangde yamna phajaba londa da khumlai ima lebak se ekhoina ngak sendragadi kanana senbidoino. Romi na amuksu yamna pakhachana hairai chummi ima lebak se ekhoina ngak sengadabani ima lebak ki damakta karino kharadi tawpham thoi madu fana oiduna su isa gi daita di kawpham thokte. Adubu Romi na hairiba singase luidringai da Karan na marak thaladuna hairai Dehradun da leiriba IMA Indian Military Academy da ai application thajan khrabani. Written exam ama tharga interview ma torni aduga medical test toloraba matungda aisu army oiradoini. Ai tomda natte ai gi manaba asu aikhoi ni punna army ominadoini punna application thajan khrabani. Mathangi sendana Karan amadi asu makhoi mamanaba mayam unnaba matamda asu na hairai. Aikhoina IMA da thajan khiba application adugi written exam yaunanaba aikhoi yumda chithi ama lahore. Adubu aidi army yaurorage khalle baba aikhoi ni wari fajana sanare. Baba na haiba matung inadi America da MBA tawu matamda MBA hek loirakpaga nonganbaga adum thabak phange hai.
Karan di yamna shauna hairei nangse thajaba yaba mi nate army da ai itomda kaidau haino. Karan mahaki asawba muk ngahak phatharaba matungda tapna asuda hanglai. Asu America da MBA tawba matamda chahi kya change. Karan su amuk army toktholaga MBA tawninglakpagi apamba ulakli. Mathangi sindana Karan gi kada Karan gi mapa yamna shauna chalaklami aduga Karan da chithi ma langsilladuna yamna shauna hairei. Nangna Indian Military Academy da apply tawdringi mamangda aikhoi ga hana wa tanaramdriba karigino. Aingonda natrabasu nangi namada phawbari hairamba yai nangbu ngawrabra haiduna yamna shauna hairakli. Mapagi asawba mataw asida Karan su tokpham lapham khangdana ingaw ngawna leiri. Karan gi mapana su amuk yamna shauna hairakli nangna tawningbada pangtawdo tawbado imung asida di yaroi. Karan su hairai aina kari aranba thabak tawkhrage. Karan gi mapana muksu mamada yengladuna hairi masi punama aikhoi gi irang ngakani aikhoina ma matomdani haiduna awara pa amatta leitana mana hairiba khudimak yaduna talakhi. Angang wairingedagi hauna mahaki apambada tawduna talakli aduga ngasina mu army join tawni hairi. Karan gi mapana muksu aroibu ena khonjaw tharaduna hairai nangna tawningbata tawba yaroi aina taw haiba thabakto adu khaktang nangna tawgadabani. Mapana su asumna shauna hairamnaga kadagi mapan thokre. Adubu Karan di mapagi wahai si tarubada khoidau shawningba asum helakhi. Mapa machagi mataw asi ubadana Karan gi mamadi ingaw ngawre machagi michangbu changadra natragana mapagi michangbu changadra. Mathange sendana Karan mathwai nungaitaduna mahaki khangnajabi Romi gi memda laklami Romi na su Karan mu themjinbiri. Kari gumba matamda mama mapa oibasingna makhoin hainingdaba wahai machabu warak watimba matamda haikhidabsu natte madugi damakta thoini hena khanjilunu. Adubu Karan nadi mamin uba manakongna tahawba adu khaktamak thajagani hairi. Karan na amuksu mapabu warojaduna hairakli aina angang wairingedagi hona school gi function amatada ima khaktani lakhiba aigi ipadi nomata phawba lakhidabani aduga ngasina mahangna haiba thaba adu katang taw hairi. Mana hairiba thaba khudimak amata tawroi ai army da soidana maki join tawgani. Romina muktabna hairai karigumba nangna thamoi sengna army join tawningba tarabadi nangna army join tawge habada aichu yai nangna su tawpham thoi. Adubu karigumba nangna lawriba firebasi nangi bababu singnaduna nangi igona maram oduna nangna army oige khanba tarabadi madudi aranba fire oigani. Karan nasu serious oina hairai adugumba amata leite ai tasengna army da join tawba pami. Romina hairai adu eredi fare warep lawrasi makhatana wa khanabagi mathau tadre nangsu paithoklibadu pharo haiduna Karan bu themjinbiri. Mathange sendana Karan IMA gi entrance exam tharami. Mathange sendana exam loiraba matungda Romi amadi Karan unarami. Karan nadi yamna chawthokchana confident leina hairi answer khudimak loinamak irame soidana maki pass tawgani. Romi su Karan gi paukhum ase tabada haraujari. Karan na mu makha tanaduna hairakli. Training hek loibaga aidi army officer oirani aduna chahi ama ani gi matungda ibani gi luhongma matam su yoraklani. Aduna haujiktagi ibani gi luhongbagi wari sanaba hauba yaragani khali. Karan amadi Romi makhoi ani gi tungi makhoi ani gi nungsi panthung adu gi damakta wakal khanba honakre sa mayam ama sagatli. Mathangi sendana pakhatcharaba Karan mamana mapada machanupa IMA da join tonana chatkidore phone torakli. Adubu Karan gi mapanadi karisu thawa sarudan hairai manabu chatningladi chathangro thadokro. Mafam adudagi numit marini gi manungda soidana maki halakani army gi niyom niti mahangna inba ngamgadaba natte. Adubu aina khwaidagi ngaklibadi mahangna exam adu kamdongna pass toraklibano asini. Mathangi senda Karan su IMA yorakle mafam aduda leramliba army gi adjutant aduna nauna training gi damakta lakliba officer sing adu taramna okli army gi niyom niti punamak takli. Adjutant aduna army amo ebagi khwaidagi maru eba magun khara hairakli. Army amo eba tarabadi ahanbada mahaki wakalda khangadoribasi mama lebaki damaktani mama lebaki matungdana mahaki regiment adugi damaktani. Aduga regiment adugi mathangdana mahak punna chapminariba sipai oiminariba mayam adugi khangadabani aduga aroibadana mahak masagi mathwai gi damakta khangadabani. Adubu asuk phajakhraba wahai pareng sing asi hairakpa matamda Karandi nachangna taba haibadu oikide ingaw ngawna taduna leiri. Mathangi numittana mayam punamak haugatnarakpa matamdasu Karanna khwaidagi thengna haugatli. Army gi training horakpa matamdasu instructor aduna talakleba singdo thawoina nachangna tarude koyeng yengduna leithoi. Physical training tawba matamdasu tawningboi tawningdaboi ihai hainingdana tawi mahaki matawduna mahakpu instructor aduna nakanda lephanduna punishment piri. Nomanini IMA da training taroppa matamda Karan gi masada ahongba amata leite haujikchu ihai hainingdaba ingaw ngawsinaba mataw adugi mami tari. Nomadi training tawringe manungda mafam adugi commanding officer su training adu yengba laklami adubu Karandi ingaw ngawsinana thawa isa sadana tawbada training shoibadagi sagai amagi mathaktagi tarakhi. Mahaki mataw adu ubada commanding officer aduna discipline yawde haduna mahaki thawong adugi damakta punishment pigani hairi.
Karangi mathong huktaba discipline yaudaba thawong adugidamakta commanding officer aduna Karanbu laikho marakta mabukna sittuna hangat handa kochat chathalami adubu Karangi mawong mataw aduda commanding officer na Karanbu numit chupa ama khuru khuda kunduna laigadabani haduna punishment pirami Commander gi akanba punishment adu phangba matamda Karan so hojikti mafam asi phagi pharang yaba soidi chokhat tawba yaba mafam natte haiba khanglakhi Maram aduna numit adugi nungdangda mina tumna khraba matamda achikpa tanja yengduna Karan IMA gi campus tagi wall chongthoktuna mayumda lona chelakhi mathangi chindana Karan gi pakhatcharibi mamana machanu pabu puduna mapaga unaba lakli Karan gi mapana Karan da hanglai namanabaga khana cheni yawbra nangna chenthorakliba se karigino adubu Karan di karishu yawde haduna khumai machanu pagi mathwai nungai taba matodu ubada Karan gi mapana su Karan gi manakta changchilaktuna machanu pabu yamna nungshini yengladuna hairai Karan aina mafam asida sagatliba aina khomjaliba lanthum punamak se kanagidamaktano nangidamaktani aina angang oiringai matamda aigi ipa amadi aigi ipubo Pakistan dagi mafam asida lakhibani India da lakpa matamda makhoigi masada paisa siki amata purakide lanthum amata yawrakhide maram aduna aikhoi imung manungi miyoi punamak apikpa ka amata punna leminakhi aina angang oiringai chawrakpa matamda tattana toina takhi Lahore da Pakistan da lairingai matamda aikhoi imung manung paisa nungsa paiba khwaidagi mina ijat tawnaba imung amani haina adubu India Pakistan partition tawba matamda punamak hundu omaga India ta chelakhibani mafam asida aikhoi laita laida punamak thengnaba matamda Lahore da aikhoi na thanamniba aikhoi lanthum sampati adugi wari tattana takhi wari sing adu taruragana aigi thamoi kaikhi maram aduna angang oiringai matamdagi hauna aina wasaktuna haikhi Lahore da lehoba aikhoi lanthum adudagi henba lanthum mayam ama aina tangani aikhoi imung manungi mangkhraba ijat amuk hana mafam asida su ijat tangani haina wasakhi madumaksu aina pangthokhi adubu aina lanthum amadi ijat punamak phanglakpa matam asidadi aigi ipadi laikhidre aikhoi imungi oirakliba phibam ase uba phangkhidre adubu hauji aigi ne habada lehoribabu nangakta ngairabani maram aduna aina sagatliba punamak ase nangna value leina lawtaba tarabadi aina sagatliba mayam asigi artha leribra Karan gi mamana so amuk Karan da yamna nungsina themjalakli hayengdagi nangsu nangi babagi matung induna babaga loinana office ta punna thabak tominaro family business asida nangsu yawshilo Karan su mamana hairakliba waduda yanengna mangak nomli Karan su mama mapagi nungsiraba mahaki puning thoganingai oiraba wahai singa taraba matamda thawai khara nungaijana mahaki kahara changlai adubu Karan hek mahaki ka changkhre khanglakpa matamda mahaki mapanadi makhau pongna mahaki mamada haihori aina haidra numit marini gi manungda yumda halakani haina nachanu pase karisu oigedaba angang natte maga kaidonungda udes ka changamnaba yaroi migi masade gyan tai mapana mahaki matungda haihori ba wari singda tarakpa matamdana Karan amukke hena thamoi kaikhi mathangi sendana Karan Romi ga unaba laklami makhoi ani gi unafam maduda mathwai nungaitana famduna lerami Romi di Karan lakla haiba pauk tabada yamna harauna Karan gi manakta lakhi Karanna masam mana tena kaktuna yamna smart oina leramba matodu ubada Romi na di yamna pamjana Karan da hangli nangdina sak yamna fajathoklame numit kayani mafam asida suti laklibano Karan wa haiba ngamboi ngamdabai tawduna matam pumbagi oina halaklabani hairai Karan ga unaragani haiduna harau harau noktuna lakcharamba Romi gi maithong khudakta makshinki ningba kaiba sakpham amaga loinana Karan da hairai nangna punsida ahanbo oina firep ama lauduna aim ama thamki adubu supnagi numit marini manungda nangi aim ado punamak kawkhrabra aduga amuksu Romina masa matonda khoidau sawningna hairai nangna army join toromdai matamda nangi ima amadi aisu yamna pakhatkhi adubu aikhoi gi pakhatpa singado punamak thadoktuna nangnabu oininglabadi nangnabu tawninglabadi haiduna nangi firep aduda yakhi aduga ngasina nangna punamak thadoklambagi firep ama amuk lawraklaba Karan su khomlai nangna nungaitra habado aisu khangi adubu mahaki wahai pareng asi ludringeda Romina amuk marak thaladuna hairai mafam asidani nangna army join tawdringeda nangna army join taraba matungda aibu luhongani haiduna ibani gi luhongbagi wari sanakhibado nangna luhonglasi haikhibado adubu ngasidi phire punmak hongkhraba malai haiduna mamitta mapi ira cheladuna hairi Karana sukhumlai madugi fireptudi kari maramgidamakta honggadoino hongde Romina amuk yamna sauna Karanda hairai masana ngangthokhiba masana lawkhiba firep amabu ijat tawdaduna hongningma matamda hongdokpa ngamba masana masabu ijat tawjaba ngamjadaba nupa amana aibu kandawna ijat tawbigani masi matungda amuk Romina khonje nikladuna hairai Karan ngasi matungdagidi ibani amuk hanna punsigi oina thengnararoisi asumna akanba wahai khara hairamnaga Romi su kaptuna hankre Karan su Romi gi firep asida masana masabu thajaba ngamdraduna mahaki manaktagi Romi na chatkhiba adubu ningba kaina yengduna lehori Karan achikpa mafam amada matomda famduna thamoi kaina mapi taba makhai kapli
ngahak kaptuna famnuraba matungda mahaksu magi oiba punsigi firep ama laurabagum tawri. Karan mahaki firep aduga loinana IMA da amuk halakhi aduga commanding officer gi mamangda leptuna mahangna tawjakiba asoibasing adugi maral punamak yazari. Commanding officer na hairai nangna tawruriba asi subnagi apikpa asoiba macha amakakta natte yamna chawba asoiba amani maram aduna masigidamakta nang punishment di fangdan tokloi. Nangna makhatana institution asida tamthaba natragana mafam asidagi tanthokpa haibado numit 19 gi matungda firep lawgani. Numit 19 se nangi observation period oigani. Karansu hanaga manadaba muungda achetpa wakhal amaga loinana yamna serious tana commanding officer na mangonda pirakliba order khudimak yes sir haiduna yazari. Thaudo asigi matungdagi Karan punghong hongba mi ama haibado oikre. Class yawba matumdasu class ta ojana takliba khudimak thawai yawna tari mabuning changli. Physical training tawba matumdasu mayamga mananaba khonari hana tharek tawramba punamak thadoktuna serious oina tawba horakle mahaki training da thawai yawrakle. Romina mahakpu masagi oiba firep mata laujaba ngamde masana masabu ijat tawjade haiduna mahakpu hundu amaga chatkiba mikup aduna Karan gi thauna oiri mikup aduba ningsingduna Romi bu singnaraduna awaba punamak khangduna army gi training tawri. Chairak asida Romi su Global News hairiba news agency adugi correspondent oina thabak tawkhre. Asomdana Karan gi honglakliba mawong matau mahaki thawai yaujaba matau punamak commanding officer aduna su udabadi natte punamak khangi. Matamgi matungina Karan gi training loiraktuna Karan su lieutenant colonel gi rank ta IMA hairiba academy adudagi pass tawre. Machanupana army officer oiduna uniform setuna nana tholokpadu ubadana Karan gi mamana thoina hena haraujari. Masiga loinana Karan su mahaki mathau haunanabgidamakta aroibu oina wasak lauri. Masigi matungdagini Karanna 21 regiment ta join tawrakhibado. Mathangi sendana Romina mahaki TV gi interview amada lakleba guest adugi interview loba matamda ahal oiraba nupa amana hairi. Nupi gi role sidi imung manunggi thaba ingkhang lusinba cha henjang thongba aduga macha mapuroiba amadi imung manunggi seba tawduna leibaduni nupi oibisingna masigi thabakki thadoktuna mapan thoktuna thabak torokpa tarabadi samaj adu chalaiba yaroi hairi. Romigi interview sida Rajib hairiba nupa da yaurami. Rajib multinational company amada executive officer oiba nupa amani. Rajib nadi hairi haujuki matamda nupi oibisingna nupagi matung indunata nupagi yaka yengduna leigadaba natte hiram khudimakta nupisu nupaga manaba thakta chatli. Nupa mayam amadagi nupi kayana hengatna chakhiduna hauji chawraba company kayama nupi na chalairi. Rajib ki asigumlaba lemjaningai oraba nupi bu ijat wangna tawbiba mahaki lemjaningai oraba wangang amadi wakhalon asina maram oiraga Romi amadi Rajib khangnaba horakhibani. Mathangi sendana army officer oiraba Karanna magi matam amagi girlfriend oirambi Romi da call toraklami. Karanna yamna lemjan hairi haujikti maha lieutenant colonel oire haina. Magi nungaiba paw si taba matamda Romi su makhol nikladuna mapi ira chenjari mahaki su nungaiba paw tamnakli. Mahak su Global News hairiba news agency asida correspondent oina thabak tawre hairi. Makhoi anina magi aim phangnarakpa matamda penjabana loiraba Romilana Karanda hanglai karam kanta nang Delhi tholakadoino nangna tholokpa matamda ibani unaba yagadra. Adubu Karanadi yamna warauna hairai punsigi maru oiba decision khudimak nangna lawkhiba ngaktani. Aikhoi ani amuk hana unararoi haibagi warepsu nangna tomdana lawkhibani. Aduna aikhoi ani amuk hana unagadra natragana amuk hana suun unararoidra haibagi warep adudi aina lawgani. Karan wa makha taramdana phone thamkhre. Romi su Karan gi wahai asida wa ama phaba khumjaba ngamdana tuminna lehauki. Mataw asuna Karan amadi Romi makhoi ani lapnaba haibadu oiki. Senna siga loinana Karan na ningsingnakliba mahaki haukraba punsigi ningamdaba waroba thodosing ado matang asida loisinki. Matam kharagi matungda Karan su ahanba oina mayumda suti phangduna lakhi. Mathangi sendana Supra hairiba khungang adugi khunja amana yaw semduna leiringai matamda Pakistan lom side tagi matik chaba khulai paiba miyoi khara India gi border langsilaktuna chinggi napomda lona chaliba adu urami. Thaudo asi uruba matamda khunja aduna su India gi army da paw pinanaba hathu chenki. Mathangi sendana Karan mahaki mamanaba Asuna airport tagi lawba laktuna mayum phawba thinbiraklami. Mamanaba Asuna Karan da hairi hore numidangdi aikhoi pullaga kenoma chaminasi. Adubu Karan hairi hore numidangdi ai Romi bu unaba chatkani. Mamanaba aduna su haiba ngamboi ngamdabai tawduna yamna ningamdana hairi ngasi se Romi gi engagement numit ni. Karan mahaki ningjaba mahakna sagatcharama wakhalon punamak kaiki. Karan mayumda phawba changlamdana Romi gi mayum tamna lakhi. Adubu Romi gi mayumda changbadi ngamjadabanina Romi gi mayum mapanda leptuna Romi gi engagement gi damakta tilliba miyam adubu yengduna lerami. Miyam adugi maraktana Romina mahaki nupa oigadoriba Rajib ka loinana punna phaminaduna thamoi penna nokchaduna wari sariba adu ukhi.
Karansu Romigi Matawadubu Ningba Kaina Mamitta Mapi Ira Chena Yamna Penja than a Yingduna Leki. Matangi Sindana, Karangi Mama Amadi, Mahaki Mapadi, Ividala Liva Pau do Yingdun Lerami, Pau the Suna Hari, Indiagi border Lanchilectuna, Mue Karachangla Crab, Paula Padagi, Indiagi border the Iran Tolava Hari. Pao Sitar Bumatumda, Karangi Mapanasu, Machano Pada Hangla Karan, Kari problem Lehobage, Tibigi Powdana, Kari no Hirishna. Karansu Inganga Kumlai, Narang Pawadi Karishule Hodabani. Tanja Sida Army Headquarter Degi, Karan Gidamak the Kola Malaklami, Karan Kola du Parabumatamda, Haki officerna, Mangon the Wakara Hierarchy. Pon Tam Krabamatunda, Karan Hiri, Aigi Lipto cancel to cre, Abu Kudakta report Torul or Haduna, order Torakle. Pakacharaba, Mama Amadi, Mapana Hari, Haujuk the Lakpadangari, Amukhana Chatladura, Karan Gimapanadi, Kari Topo Yarabage, Equida Supau Karahayu Haduna, Machanu Pada Hangli. Adubu Karanadi, I Haujumak Chatabaya de Haramaga, Mama Bunungshina Koladuna, Mama de Gibidai Lori, Aduga, Mapa the Sumahangadi, Yana Nungshina Koning Giveni, Adubu, Kon Vedingam Kide, Mapa Sumadumangai, Machana Lanpam Chalam Neda, Machabu Nungshinadi, Amuktan Koningli, Adubu, Mapa Ebesingi, Nungshiba Utokandaba Mato Adunara, Machabu Kon Vedingam Kide, Ying Duna Lehoki. Matangi Sindana, Karana, Mahaki base came Europomatamda. Commanding officer na Karanbu, field the labor Amadi, Operation Bizeda, Saruk Yabagi the Makta Mahakpu, Captain in a promotion pyramid. Masi Matunga, commanding officer na Harai, Army intelligence report Kimatung inna, Ekoi border Lancelactuna, Sakang the Kulai Matic Chana Papa Mio Kayama, Indiagi Tongan Jagada, Saitokuna, Mapam Chana Lena Cray, Maramaduna Makushing Adudagi, Big 5179 Haiba Chingdonadu, Indiagi control Makara Tamnanaba, Nakshen by Havduna, Ekoi Dietani. Aduba live activity, Mapalam the Gitsanak Liba Mushing Aduna, Big 5179 Haribido, Makoigi Makara Lokshin Duna Tam Krabani. Indiagi, Quidigi Maru Oriba Chingdon, Big 5179, Indiana, Amukhana Lokshin the Yadavani Hari. Matangi Sindana, commanding officer na, base adu the officer Punamak Kokshinduna, Chingdon 5179 Lokshin Naba, plan to Wahokre. Yaknaban Lokshin Kraba Chingdon, Big 5179 Asigi, Morning Long Tamba Saitana Pakistan Lansinduna, Equina Chingdona Shida. Over the Yade Hari. Duga, Chingdona Sigi Manning Tangu Sarutana, Yamna Angamba, put Janipandagina, put Lishing Ama Power Wangba, Angamba Mati Amalay, Maramaduna, Maningum Tambanakan the Gitangduna, Makoida Landava Habadudi, Oitolare Hari. Aduga, Chingdona Sigi Maningum Tamba Saitana, Ihang Hangbalam Oidi, Uwa Hoduba, Ihang Hangbalam Oivanina, Chingdon the lady Bayek Never Singna, Mafamashida, Misa Toxin Toba, Amadi, Mataktagi Landara Pumatamda, Ilailana Tokani, Equi Maitigani Hari. Maramaduna, Big 5179 Sibu, Amukhana Lokshin Habatarabadi, Mamangum Tam Maikadigi, Lona Changduna Makoida, Landaba Natanadi, Lambi Amatalate Hairi. Maramaduna, commanding officer Harai, Yanabasing a lady Bumapam, Makoina Kari Kulai Season Navigate Kangdo Navagamakta, Mamangum Tambanakanda, Mio Ani Ahumna Saba, Tim Machamasa Mayam Kaitokuna, Tongan Lambidagi, Mamangum Tamba Chingdonasi, Lord Nakaduna, Yaknavagi Laifam, Amadi, Chingdon Yona Kabaya Lambiti Doknaba, Tim Karacha Kadabani. Plan asigi matungina tim macha mayamama mamangrom thangba chingi napo madudagi Indiagi army mayamama lona kakhatnarakhi adubu chingdon de sniper paiduna leiriba yeknabagi lanmi singna Indiagi army lakliba do urami adubu chingdon de leiriba yeknaba sing adugi makok oiba officer aduna hairi nongmai kaplurabadi ekhoigi position makoina loina khangdokhrani hairi Maikay Animaktagi, Nomay Amatakana, Tumin Yanaba Matamasida, Karanna, Mahaki Matak Tomba officer Oriba, Akbar the Hairi, Mang the Uriba, Chinginapo Mashida, Muikara Lotuna Labadona di Tauri, Adubu, Mayak Shana di Ubangamdri Hairi. Matangi Sendana Romisu, Karanna posting Tariba Mapamaduda, news cover Tonana Vigamatalakami. Romi Amadi, army officer Mayam Wari Chanering at Tanjasida, Yanabaginakanagi, Top Kapsilapagi Makontaraki. Matangi Sendana, Yanaba Sing a Chingdon Matatagi, Top Capsule Liber to Pakum Pin and Navigamakta, commanding officer, Mahaki officer sing to the Hairi. Mamangum Tang but Chinginapom the Kaduna, Yanaba Sing the Landa Dringada, Yanaba Sing the Kadai the Lord Liber Habido, Mapam Kandopa Mother Kartai, Mapun and Lord Liber Mupamaduda, Kari Kulai Lake Habido, Madu Kando Navagidamakta, a quick Makadexu, no make her cap the Bayar Roy. Masi Matunda, officer Pratip Namuk Hairi. Mamangom Tangba, Chinginapo Masidagi, Tongan but Tim Marie Chatuna, Yaknava Sing a Leramgani Hina Chingnaba, Mapam Kalakalaga, no Mena Capsingani. Commanding officer Nam Hairi, Handa Capsilibasina, Makoi the Tashan Makilanda Vanete, Equina no my caption Maduda, Makoina Mumakut Handuna Kalapomatamda, Makoina season ribbon no my Amadi, Makoi Lepamadu, Equina Kando Kadavani, Maramaduna, Mapam Zaba Yangduna, and a Haina Singna, Makoi no my caption Gadavani.
ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯃꯤꯒꯤ ꯌꯨꯅꯤꯠ ꯈꯔ ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯗꯨꯗ ꯀꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯒꯥꯔꯤ ꯊꯧꯅꯔꯛꯈꯤ꯫ ꯀꯃꯥꯟꯗꯔꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡꯂꯣꯝ ꯊꯪꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯀꯥꯗꯨꯅ ꯌꯦꯛꯅꯕꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯆꯠꯄ ꯇꯤꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯟꯁꯨ ꯆꯠꯈꯤꯕ ꯑꯗꯨ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤꯕꯤ ꯔꯣꯃꯤꯂꯥꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯔꯃꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠ ꯃꯔꯤꯃꯛ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔꯅ ꯇꯥꯛꯂꯛꯄ ꯃꯈꯣꯏꯒꯤ ꯃꯐꯝ ꯆꯥꯕ ꯄꯣꯖꯤꯁꯟ ꯌꯧꯅꯅꯕ ꯌꯦꯛꯅꯕꯁꯤꯡꯅꯁꯨ ꯎꯗꯅꯕ ꯇꯨꯃꯤꯟꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯅꯔꯝꯃꯤ꯫ ꯇꯤꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯀꯤ ꯃꯐꯝ ꯆꯥꯕ ꯄꯣꯖꯤꯁꯟꯗ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔꯅ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯍꯧꯅꯅꯕ ꯑꯣꯔꯗꯔ ꯄꯤꯔꯛꯈꯤ꯫ ꯀꯃꯥꯟꯗꯔꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯅ ꯌꯦꯛꯅꯕꯒꯤ ꯃꯥꯏꯀꯩꯗ ꯑꯇꯠ ꯑꯈꯝ ꯂꯩꯇꯕ ꯃꯈꯩ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯈꯤ꯫ ꯌꯦꯛꯅꯕꯁꯤꯡꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯅꯣꯡꯃꯩ ꯄꯨꯊꯣꯛꯇꯨꯅ ꯕꯣꯝ ꯇꯣꯞ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯌꯥ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗꯅ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯂꯣꯠꯐꯝ ꯃꯈꯣꯏꯒꯤ ꯄꯣꯁꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯃꯔꯤꯛ ꯆꯨꯝꯅ ꯕꯦꯁ ꯀꯦꯝꯞꯗ ꯂꯣꯏꯅꯃꯛ ꯔꯤꯄꯣꯔꯠ ꯄꯤꯔꯛꯈꯤ꯫ ꯕꯦꯁ ꯀꯦꯝꯞꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯅ ꯄꯤꯔꯛꯂꯤꯕ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯩꯐꯝ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯃꯦꯞ ꯑꯃꯗ ꯅꯤꯡꯊꯤꯖꯅ ꯃꯥꯔꯛ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯈꯣꯏꯅ ꯈꯪꯒꯗꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯃꯇꯨꯡꯗ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯨꯅꯤꯠꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯁꯟ ꯃꯥꯏ ꯄꯥꯛꯂꯦ ꯑꯃꯨꯛ ꯍꯟꯅ ꯕꯦꯁ ꯀꯦꯝꯞꯗ ꯍꯜꯂꯛꯂꯣ ꯍꯥꯏꯗꯨꯅ ꯀꯧꯔꯤ꯫ ꯌꯦꯛꯅꯕꯒꯤ ꯃꯥꯏꯀꯩꯗꯁꯨ ꯃꯈꯣꯏꯒꯤ ꯂꯣꯠꯐꯝ ꯃꯈꯣꯏꯒꯤ ꯄꯣꯁꯁꯤꯡꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯧ ꯄꯣꯡꯅ ꯃꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯄꯥꯎ ꯄꯤꯔꯤ꯫ ꯏꯟꯗꯤꯌꯥꯗꯒꯤ ꯑꯥꯔꯃꯤ ꯈꯔ ꯂꯣꯠꯅ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯁꯤꯟꯕꯗꯒꯤ ꯃꯈꯣꯏꯁꯨ ꯀꯤꯗꯅ ꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔ ꯑꯗꯨꯅꯗꯤ ꯑꯄꯪ ꯒꯗꯥꯁꯥ ꯅꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥ ꯈꯨꯠꯂꯥꯏ ꯑꯐꯕ ꯄꯨꯗꯨꯅ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯟꯗꯥꯕ ꯂꯥꯛꯂꯒꯅꯤ, ꯆꯦꯛꯁꯤꯟꯅ ꯅꯃꯤꯠ ꯅꯅꯥꯁꯤꯡꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯑꯣꯔꯗꯔ ꯑꯃ ꯄꯤꯔꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯄ꯭ꯔꯗꯤꯞꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯔꯁꯤꯡꯗ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯒꯤ ꯀꯃꯥꯟꯗꯔꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯕꯦꯁ ꯀꯦꯝꯞ ꯑꯁꯤ ꯁꯨꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯏꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯣꯏꯅ ꯍꯣꯡꯂꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨꯅ ꯕꯦꯁ ꯀꯦꯝꯞꯗ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯁꯤꯗ ꯊꯝꯒꯅꯤ, ꯑꯗꯨꯒ ꯁꯨꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯅ ꯑꯥꯔꯃꯤ ꯄꯨꯝꯅꯃꯛ ꯂꯩꯅꯅꯕ ꯑꯣꯔꯗꯔ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ꯫ ꯀꯃꯥꯟꯗꯔꯒꯤ ꯑꯣꯔꯗꯔ ꯐꯪꯂꯕ ꯃꯇꯨꯡꯗ ꯕꯦꯁ ꯀꯦꯝꯞꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡꯅ ꯌꯨꯅꯤꯠ ꯁꯦꯝꯗꯨꯅ ꯁꯨꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯄ ꯍꯧꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯀꯗꯧꯔꯤꯕ ꯂꯥꯟꯖꯥꯎ ꯑꯗꯨꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯃꯇꯤꯛ ꯆꯥꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗꯅ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯃꯥꯒꯤ ꯌꯨꯅꯤꯠꯁꯤꯡꯕꯨ ꯂꯝꯖꯤꯡꯗꯨꯅ ꯁꯨꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯂꯤꯕ ꯍꯥꯏꯋꯦ ꯑꯗꯨꯗꯤ ꯆꯤꯡꯗꯣꯟ 5179ꯗꯒꯤ ꯇꯣꯞ ꯀꯥꯞꯊꯔꯛꯄ ꯃꯇꯝꯗ ꯍꯥꯏꯋꯦ ꯑꯁꯤ ꯐꯥꯎꯕ ꯌꯧꯕ ꯃꯈꯩ ꯇꯣꯞꯀꯤ ꯃꯔꯨ ꯄꯥꯏꯔꯛꯄ ꯖꯒꯥꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯆꯤꯡꯗꯣꯟꯗꯒꯤ ꯀꯥꯞꯊꯔꯛꯄ ꯇꯣꯞꯅ ꯄꯥꯟꯕꯗꯒꯤ ꯃꯩ ꯆꯥꯛꯂꯕ ꯁꯤꯐꯥꯏꯒꯤ ꯇ꯭ꯔꯛ ꯑꯃꯁꯨ ꯂꯝꯕꯤꯗ ꯂꯩꯔꯝꯃꯤ꯫ ꯇ꯭ꯔꯛ ꯑꯗꯨꯗ ꯇꯣꯡꯂꯛꯄ ꯁꯤꯐꯥꯏ ꯌꯨꯅꯤꯠ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯁꯤꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤ ꯎꯔꯨꯕ ꯃꯇꯝꯗꯅ ꯂꯥꯛꯂꯤꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯃꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯄꯨꯟꯅ ꯂꯩꯔꯝꯕ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯕ ꯊꯧꯅꯥ ꯐꯔꯕ ꯁꯤꯐꯥꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯃꯁꯥ ꯃꯁꯥꯒꯤ ꯊꯃꯣꯏꯗ ꯄꯣꯛꯅꯔꯛꯂꯤ꯫ ꯃꯈꯣꯏꯒꯤꯗꯃꯛꯇ ꯌꯦꯛꯅꯕꯗ ꯃꯇꯤꯛ ꯆꯥꯕ ꯂꯃꯟ ꯈꯨꯝꯒꯦ ꯈꯟꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯦꯁ ꯀꯦꯝꯞ ꯊꯥꯗꯣꯛꯑꯝꯃꯒ ꯁꯨꯄ꯭ꯔꯥ ꯇꯝꯅ ꯂꯥꯛꯈꯤꯕ ꯑꯥꯔꯃꯤꯒꯤ ꯌꯨꯅꯤꯠꯁꯤꯡꯅꯁꯨ ꯁꯨꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯌꯧꯁꯤꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯨꯄ꯭ꯔꯥ ꯍꯥꯏꯔꯤꯕ ꯐꯖꯈ꯭ꯔꯕ ꯏꯪ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯁꯦ ꯃꯤꯁꯤ ꯃꯤꯅꯥ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯉꯥꯛꯇꯅ ꯄꯤꯛ ꯊꯜꯂꯒꯅꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯔꯣꯃꯤꯅ ꯑꯥꯔꯃꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯄꯥꯎ ꯄꯤꯔꯤ꯫ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯌꯦꯛꯅꯕꯁꯤꯡꯅ ꯆꯤꯡꯗꯣꯟꯗꯒꯤ ꯇꯣꯞ ꯀꯥꯞꯊꯔꯛꯄ ꯃꯇꯝꯗ ꯑꯥꯔꯃꯤꯒꯤ ꯕꯦꯁ ꯑꯃꯗꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝ ꯀꯌా ꯑꯃꯗ ꯇꯣꯞ ꯃꯔꯨ ꯄꯥꯏꯁꯤꯜꯂꯛꯈꯤ꯫ ꯁ꯭ꯔꯤꯅꯒꯔ ꯍꯥꯏꯋꯦꯗꯁꯨ ꯌꯦꯛꯅꯕꯁꯤꯡꯅ ꯇꯠꯇꯅ ꯇꯣꯞ ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯥꯔꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯑꯁꯣꯛꯄ ꯑꯥꯔꯃꯤ ꯑꯃꯁꯨ ꯄꯨꯈꯠꯂꯛꯈꯤ꯫ ꯔꯣꯃꯤꯗꯤ ꯑꯁꯣꯛꯄ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯑꯀꯤꯕꯅ ꯍꯦꯟꯃꯟꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯈꯤ꯫ ꯂꯦꯡꯕ ꯂꯥꯛꯄ ꯐꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯀꯔꯟꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯃꯃꯥꯟꯅꯕ ꯎꯅꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯌꯨꯅꯤꯠꯇ ꯂꯩꯕ ꯃꯇꯝ ꯑꯃꯗ ꯃꯍꯥꯛꯀ ꯄꯨꯟꯅ IMAꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯔꯛꯄ ꯑꯣꯐꯤꯁꯔ ꯑꯃꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯍꯥꯏꯔꯛꯂꯤ, ꯃꯈꯣꯏꯒ ꯃꯇꯝ ꯑꯃꯗ ꯄꯨꯟꯅ IMAꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯔꯛꯄ ꯑꯕꯤꯔ ꯍꯥꯏꯔꯤꯕ ꯀꯦꯞꯇꯦꯟ ꯑꯗꯨꯁꯨ ꯉꯁꯤ ꯌꯦꯛꯅꯕꯁꯤꯡꯅ ꯍꯥꯏꯋꯦꯗ ꯇꯣꯞ ꯀꯥꯞꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯔꯃꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯔꯣꯃꯤ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯁ꯭ꯇꯥꯐꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯟꯒꯤ ꯑꯁꯣꯛ ꯑꯄꯟ ꯎꯔꯛꯄ ꯃꯇꯝꯗ ꯂꯥꯟ ꯑꯁꯤꯕꯨ ꯄꯥꯝꯅꯗꯕꯒꯤ ꯃꯣꯠ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯔꯣꯃꯤꯅꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯋꯥꯍꯪ ꯑꯃ ꯍꯪꯂꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯃꯒ ꯍꯥꯠꯅꯔꯤꯕ, ꯑꯃꯒ ꯂꯥꯟ ꯇꯧꯅꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ? ꯂꯥꯟ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯥꯟꯇꯤ ꯂꯩꯅ ꯑꯃꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯕꯗꯤ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕ꯭ꯔꯥ? ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯕ ꯃꯇꯝꯗ ꯀꯦꯟꯇꯤꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯑꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ, ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯅ꯫ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯖꯔꯅꯦꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯍꯥꯏꯔꯤ,
Santi pamba aduga santi gi basan pigidaba oirabadi atopa mafam amada chalaga santi gi basan piro mafam asidadi piranu journalist mayam maraktagi amana sendorakli aikoina haibidi madu natte nangna lana lauraba male army officer aduna mu yamna penjadana hairi aikoisu santi pami ingna chingna leba pami adubu karidi tawni yeknaba singna henjalakliba khudingi makoigi mamangda aikoisu khutlona aduna leptuna makoina lawningniba lamado lawjaro haiduna makoida pitokadra officer aduna amuksu khonjen nikladuna kapli tawraduna hairakli ngasi leikiraba thawna pharaba captain abirsu santi leina ingna chingna nungsinana hingjaba pamba miwe amani adubu ngasi abirna leikidabado yeknabagi lamda changduna makoida landaroba matamda mahak thawai thakiba natte abirna leikidaba mafamdo India gi jagadani India gi highway da chatpa matamdani India manungda leina India gi highway da chatlingeda yeknabona changsilaktuna akoiba khalaba matam asida akoidi shanti pami amaga punna nungsi chanana leiminaba pami haiduna leithokadoribra officer aduna amuksu yamna shauna laurakli leikidraba officer abirgi asiba hakchangi phibam adu yenglucho hakchang adugi phibam uraba matungdasu shanti amadi punna hingminabagi wa haiba ngamra yengo Romisu army officer aduna chairiba singado makoida sawbagi natte haiba khangi maram aduna ingna tamna hogalaktuna army officer adubu themjinbiri tanja asida karansu officer adugi manakta changchilaktuna officer adubu tapna themjinbiri officer aduna su ai karisu tawdre haramaga mafam adudagi chatki masigi matungda karanna Romila da hairi nakhoi shawganu captain abir amadi haujiki officer makoyani yamna close weba mamanabani punna IMA da training tominarakpani Romila na su hairi aisu aina ahanba lakpa matamda captain abir ga wani shanakre adubu karannadi wa makha karisu taramdana ai amuk chalukhige haiduna mafam adudagi chasendana Romila amadi mahaki cameraman army gi hospital gate mamangda phamduna makoi bu lawba lakadoriba gari edu ngaiduna lerami tanja asida karansu mahaki base camp da hannanabagidamakta gari thawdorakki Romi amadi mahaki cameraman na makoi ani gi oiramliba phibam adu uba matamda makoi ani bu thinbiramlagi haiduna mahaki gari du tonghalami mathangi sendana Romi amadi mahaki cameraman na makoi gi leifam adu yorokpa matamda Romi na cameraman adu bu hana changlamo haiduna thajinki aduga karan makoi ani khatang leiba matam adu da yamna ikai kaina Romi na hairi Karan matam amada nangna aikhoi ani amuk hanna unagani natragana unaroi haibagi warep badu nang lawgani haiduna haiki ngasigi thawdo asigi matungdagidi nangna haikhiba wahai adugi nangi phirep ama lawrabra adubu Romila gi engagement uraklaba Romila amadi Rajib makhoi ani na punna thamoi pena nokminaduna makhoi ani gi matau uraklaba Karanadi amuk hanna Romila da kari paukhum pirugani maram aduna Karansu mamai lukthaduna ai karimta khangde haina khumai Pakhom ase taba matamda Romisu yamna shauna mahaki hotel da changkhige tawrami adubu karanna amuk Romi bu khana duna hairi nangi engagement adugi damakta aina nongonda yaifa mangol amata pikidri congratulation haiduna hairakli Romisu mapi irachen good night hairamaga hanna yengamdana changkhre Romina magi ka changlakpa matamda mahana kamdona mafam asida news correspondent amoina lakhibano haibadu ningsinglakli Romina lanfamda news reporter amoina news coverage toba chatnanabagidamakta mahaka engagement tawraba magi fiancé Rajib tahirami adubu Rajib nadi nangbu ngawrabra nangna kamdona chakadoribano haiba akanba kholaw amada lautharaki Rajib na mukshu makha tarai aikhoi ani luhongadaba kuidrabani nangna decision asi lawramdaida aingonda kaimta hairamdriba karigino haujitagi hauna ibani gi marakta gyan taminaba ama darkar tai hayengwai ibanina luhongduna punna leminaraba matamda yumgi mau ama oina imung manungi thabak tawba amadi yumgi awara pa yengchinduna leiba haibasi mau amagi mathawni mau aduna lanphamda chatuna paw khomlaba risks kaya ama lawduna thabak tawbagi mathau tade Romina amusu hairi nangsu nangi nathawni haduna hapta khudingi tongan balewak singda conference amadi business meeting yawba chatlibaduni ajimna khumlai madudi aigi tawdraba yadraba ithawni aigi thabakni Romina hairi yeknaba singna India manung changsilaktuna India gi lam lakshin khiba amadi India gi khungang kaya da makoina landariba sigi marik chumba paw reporter amoina paw tamba haibasisu aigi ithawni India macha ama oina tawfam thoi nangna thabak tawge haiba matamda aina nongonda shawriba sisu aisu India macha ama oibagi India da chahi kaya dagi chanaraklaba chana kanglon adugi matung ina shawribani chana kanglon adugi matung ina yumgi mau mana imungda lengdana leiduna imung manunggi awar apa men ba haibasi chahi kaya dagi chanaraklabani Romina muhairi adu oirabadi nangna pamlibasi ibani luhonglaba matungda nangi yaka yengduna aina hingba adura Rajib nasu aina haibasi madu natte haduna marai kana yetli makhoi ani na marai yanarapa matamda Romina yamna thamoi songna hairi ibani na ahan boina TV program amada thengnaba matamda TV program aduda nangna nupi singbu ijat wangna tawduna nangna matam aduda haikhiba wahai sing aduna nangi thamoida tasengna makki nupi singbu ijat tawi nupi singbu awangba tha amada thammi haina khalubani
Rajibsu saurapna khumlai punsi haibasidi TV mamangda ngangbu wa adu khaktana lepkadaba natte maduna TV ni aikoina hajik thengnaribasina asengba punsi ni Rajibna amukasu makha tarai nang lanfamda news coverage tawnabagidamakta chatpa yaroi Rajib ki wahai sing asina Romi gi thajaba punamak kaiki mabongning nungsina khonje nikladuna hairai Rajib nang na hairiba wahai sing aduna nangi thamoida kari khali nang se kanano haiba masak munna takle haiduna Rajib na mangonda engagement gi damakta pi kiba khudo udu lokthokduna Rajib ta pirami aduga makhoi ni gi engagement adu thugairami Romi lan phamasida mahaki nupa oigadoriba Rajib makhoi ni gi engagement thugairamlaga lan gi pau miyamna khangannabagi damakta lakhibani Mathang chindana commanding officer amadi mahaki makha thaba officer sing punna phaminaduna makoina thengnagadoriba lanjao adugi damakta strategy semduna lerami commanding officer na mahaki officer sing aduda hairi hayengi numidang wairam pung nipan taba matamda yegnaba singa chingkhong na semliba makoi gi ani shiba base aduda lotna landaduna base adubu ahan bu ena lokshin gadabani masi matungda aikoina lokshiliba base aduna aikoigi amuk anoba base oduna chingdon tamna kana naba amuk base adudagi thorang tawgadoribani Masi matungda amuk commanding officer aduna hairi mission asida kanana kari mathau tawgani aduga karamba role lawgani haibadu mipum khudimangna khangadawani haiduna yamna chikchinna hairi masi matung tarakpadana commanding officer gi order matungina hayeng numidang waram pung nipan taba matamda landana bagidamakta masing yamlaba lanmi kayama magi position adu yaunana bagidamakta magi mathak thongba officer singna luchingduna chatli Mathangi chindana officer Pradipna commanding officer da hairi sir asi nimidang waramgi pung taruk taba aduaidagi yegnaba singna leiriba mafam aduda lepa leitana top caption gadoribani yegnaba singna top pandana ba haiduna leinungna changduna lotlinge matamda aikhoige lanmi singna makhoige base camp yonanaba changchinna doribani commanding officer na suhairi aikhoige lanmi singi chathok chachinda makhoina udanabagi damakta top kapa lepa yade hairi Mathangi chinduna commanding officer na plan tawa matungina haina kiba matam yorokpadagi yegnaba singna leiriba makoina post hajanduna load khriba mafam sing adu khan khaladuna top caption ba hauki Romina su chingkhong da laktuna pau piri India gi lanmi singna pick 5179 hairibadu lokshin nabagi damakta pung ama helaklei India na top caption kiba asomdana commanding officer amadi mahaki hek makha thaba officer mayamdi punna phaminaduna tongan position da leikraba lanmi sing aduna tawgodoriba akanba lalong aduwi matam ngaiduna leiri haina kiba matam yorokpadana commanding officer na tongan position da chaithokduna leikraba mahaki thongna faraba lanmi sing aduda matam yoroklei landaba horo haiduna order piri commanding officer gi order phangmamaktada mafam kaya da chaithokduna leiriba lanmi sing aduna yegnabana leiriba maike duda atada kham leitaba makai nomai caption ba hauki Maikai amarom da leiriba lanmi singna atada kham leitaba makai nomai kapsili aduga atopa maikai amadagina yegnaba singna leiriba mafam adu yaunanaba naron da lanmi khara masu chensilli yegnaba sing adubu maithiba pinanabagi damakta India gi lanmi amadi yegnabana akanba mongda lan thoknaba nomai kapnarakpa matamda India gi lanmi marakta asokpa yawba sing adubu karanna masagi kesu khantharuba tawdana asokpa sing adu mateng pangli makhoibu mathwai kannanabagi damakta kochen chenduna laknari Karanna asokpa sing adubu saphagadaba mafam amada punamak chingchinduna thambiri yegnabana kaplagliba nongmoi sing adudagi kanjanaba nakan amaromdana India gi lanmi amadi yegnaba sing kanna nomai kapnari aduga yegnaba singna lotuna leiriba mafam adugi maninglom thamba nakandagina naronda ngasai chatkiba India gi army sing aduna tapna yegnaba singna loliba mafam aduda changchinki naronda lona changchilakhiba thongna faraba lanmi sing aduna yegnaba singi laifam adu yorokpa matamdana ngasai makai yegnabada atada kham leitaba makai nomai kapsilakhiba India gi lanmi sing adu makhoigi nomai kapa lepkhre Masigi matungda ngasai makai yegnabana loliba mafam adugi maningda tanja ngaiduna lumduna leiriba lanmi sing aduna makhoigi mafamdagi tholaktuna ngasai makai lotuna leramliba yegnaba sing adu amamamta oina thiduna nomaina kaptuna hatpa horakhi Nakan animakta leiriba India gi lanmi singna amaga pau ningthina phaunaduna yegnaba sing adubu amatto ena question duna makhoi chenthoknaba lambi punamak thachinduna yegnaba sing adubu question duna thamlaba matungda atada kham leitaba makai yegnaba punamak hananaba nomai kapsili aduga maikai amaromdana karan amadi mahaki makha thaba officer singna luchingduna lanphamda soklaba lanmi sing adubu tekta kaidana athuba matamda makhoi gi base camp da leiriba hospital adu punanaba sen langli asokpa sing adubu tamna base camp gi hospital da pukhi Masi matungdana karansu asokpa sing adu punamak tekta kaidana base camp da thadakraba matungda amuk hanna mahaksu chingdon da lotuna leiriba yegnaba sing adu maithiba pinabagi damakta karisu khantharuba karisu akiba leitana yegnabagi maikai tamna chenselakhi yegnabana lotuna leiriba mafam changduna yegnaba sing adu hatkhi
ꯊꯧꯅꯥ ꯐꯔꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯦꯛꯅꯕꯁꯤꯡꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛ ꯍꯥꯠꯇꯨꯅ ꯃꯈꯣꯏꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝꯗꯅ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔꯁꯨ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯧꯁꯤꯜꯂꯕ ꯕꯦꯁ ꯀꯦꯝ ꯑꯗꯨꯗ ꯂꯥꯛꯈꯤ कमांडिंग ऑफिसर ने बेस कैम यौरक्पा मतमदा मफम मजुदा लेरंबा मेजर अमन हायरई इंडिया की लमदा लोन चंगलक्तुना इंडिया की बेस लौक्षिंदुना लोतुना लेरमलिबा मियोयसिंग असे लालहौबा ओइरमद्रे मखोयदि पाकिस्तान की लानमी ngakta ओइरमी मयाम असिगी मरक्ता कैप्टन अमसु यावरी हायदुना असिबसिंग अदुगी मसादगी फंगलक्पा मखोयगी आई कार्ड अदु पुथोक्तुना कमांडिंग ऑफिसर दा उल्ली कमांडिंग ऑफिसर ना येंगनबसिंग असिब मसासिंग अदो निंगथेने येंगलबा मतुंगदा अमुक अतोप मफम अमदा लाकी मफम अदुदा लाकपा मतमदना अतोप ऑफिसर अमना हायरई इंडिया दा नारोंदुना चंगसिलखिबा येंगनबगी लानमीसिंग असे मफम असिदा मतम छांगना मतम कुइना लैरगे हायबगी पांदम अमगा लोइनना लाखिबनी मखोइना मफम असिदा लाकपा मतमदा अफब मखलगी खुचु खुलाई अमदी मसिंग यामलबा नोंमै मरु चाना थकननबा कया अमा पुदुना लाक्लमी हायदुना मखोइना येंगनबसिंगी लोटफमदगी फंगलक्पा मसिंग यामलबा अफब मखलगी खुचु खुलाइसिंग अदु कमांडिंग ऑफिसर दा अमुक उलक्ली पुनमक येंगबा लोइरक्पा मतमदना कमांडिंग ऑफिसर ना महाके मखा थाबा मेजर सिंग दा हाइरि येंगनबगी लानमी असिबसिंग असे मखोइगी चनबी मतुंगिना मखोइगी असिबक चांग असिबु निंगथीजना फुंजनबिरो अदुबु महाके मखा थाबा आर्मी ऑफिसर सिंग अदुनदी कमांडिंग ऑफिसर अदुगी ऑर्डर अदुदा इपेन पेनद्री मखोइगी पेनदबा मतौ अदु उबदा कमांडिंग ऑफिसर न हाइरि कैदौबा यावरे मयाम मरक्तगी ऑफिसर प्रदीप न खुमलई अखोइगा पुन्ना लेमिनरंबा इंडियागी लानमी अमना येंगनबगी मखुता ताखिबा मतमददी अखोइगे लानमी अदुगे असिब हक्चांग लौफम खंगदबा मखै यामना तमथीबा मोंगदा असिब हक्चांग अदुबु येंगनबसिंग मांगहननबा होनखि मसिदा नत्तना लमहांग तुहांगदा लंगथोक्तुना फिबम चाद्रबा असिब हक्चांग सिंग अदो तोंगान तोंगानबा मफम कयादा चाइखाइदुना थमखिबा सिंग अदो पुनमक निंगसिंगलुबा मतमदना येंगनबगी असिब लानमी सिंग असिगी मखोइगे असिब हक्चांग असिबु मखोइगी चनबी मतुंगिना मखोइबु इज्जत पिदुना मखोइबु लैनुंगदा फुंबा हायबदो मदुमदि तौनिंगद्री कमांडिंग ऑफिसर ना यामना इंगना तमना हायरई अखोइ अमदी येंगनबसिंगी मरक्ता खेनबा खरदि लै खेनबा सिसु लैफम थोई मरमदी मखोइगे ऑर्डर मखादा मसा मसागी मथौ तौजरिबा मखोइगे लानमीसिंग असिगी असिबा हक्चांग फाबा लौ हायबा यादबा असिबा मसक खंगदे हायदुरकलिबा येंगनबगी लानमी अदुगुंबा नत्ते अखोइदी माइथीरबा येंगनबदा फाबा इज्जत पिबिबा ngamba डिसिप्लिन नायबा इंडिया की आर्मी नि हायदुना मखौ पोंगना कमांडिंग ऑफिसर ना लाउरी मसिगी मतुंगदा कमांडिंग ऑफिसर ना मखा थाबा ऑफिसर सिंग अदुदा येंगनबगी असिबा हक्चांग सिंग अदो निंगथीजना मखोइगी चनबी कायदना फुमजिलो हायबा ऑर्डर अमा पीखी मसिगी मतुंगदना अमुक कमांडिंग ऑफिसर ना मेजर बर्मादा हायरी येंगनबना लौसिलमलबा मफम असि फावदे अखोइना अमुक हना लौसिनबा ngamlei अदुबु अखोइगी थबक्ति लोइद्री मांगदा उरिबा चिंगसांग नापोम असि फावबा अखोइना चंगसिनगदबनी चिंगसांग नापोम असिदगी येंगनबसिना लुमदुना लैरगा मफम असिदगिनी इंडिया की हाईवे सिंगदा येंगनबसिना टॉप कापसिलकलिबदौ मरम अदुना मखा थाबा लालोंग चथनबगिदमक्ता मफम असिदा लैरिबा ऑफिसर खुदिमक बेस कैम्पदा हलको अनौबा यूनिट अमा लानी मसिगा लोइनना कमांडिंग ऑफिसर अदुना चलमदाय मतमदा करनना लानफमदा तौखिबा महाका लोइनना लानदा लाकमिनाखिबा लानमीसिंगी मथ्वाई कन्ननबगिदमक्ता होनखिबा पुनमक मसक खंगबिरदुना कमांडिंग ऑफिसरना करनबु थागतपिरी मथंगी सिंदना करनना बेस कैम्पदा हलकपा मतमदा ऑफिसर प्रदीप लाक्तुना करनदा मेप अमा पिरमी अदु हायरई अैना पीरिबा मेप असि नंगी यूनिट लेरिबा लानमीसिंग अदो पुन्ना येंगमिनौ अदुगा मेप अदुदा यावरिबा लंबी मचा खुदिमक लानमी खुदिमकना चिंफा पुगदबनी मरमदी मेप अदुदा यावरिबा येंगनबसिंग लोतुना लेरिबा मफम अदो मदुना अखोइगी अरोइबा लानफम ओइगदोरिबनी लानफम असिदा माय पाकपा तारबदी पिक 5179 अखोइना अमुक हन लौक्षिनबा ngamgadoribani मथंगी सिंदना इंडिया की लानमीसिंगना केम तौदुना लेरिबा सुप्रा हायरिबा खुंगंग अदुदा रोमी अमदी महाकी कैमरामैन सु न्यूज कवरेज तौनबगिदमक्ता लाक्लमी मफम अदुदा करन अमदी रोमीसु थेंगनरमी करन हंगलई नकोइ अनिदि मफम असिदा करी तौबा लाक्लिबनो रोमीना खुमलई रांग तौखिबा लानफम अदुदा असोकपा कांस्टेबल खरा यावी हाय मदुगिदमक्ता पाव लौबा लाक्लिबनी करन अमदी रोमी मखोइ अनिना वारी सानबा मतंगदा रोमीना हायरई खुंगंग असिदा नतना खुंगंग असिगा थंगनना लेरिबा खुंगंग कयादसु खुंजा अमत्ता लेहौद्रे खुंजा सिंग लेत्रबदा खुंगंग सिंग असिगी मगुन मांगले पुनमक इहांग हांगले पुंगोक कोकपगुम तौरी करन सुहायरई मतम खरगी ममांगददी हुल्लसी खुंजासिंगना नोखेबगी नुंसी चानना लेबगी मखोन तारंबनी अदुबु ngasiदी पुंहांग हांगले खुंगंग असिदा लेरिबा स्कूल असिना आर्मी सिंगी लेफम ओइरी अदुगा खुंगंग असिगी मस्जिदना असिदी पुंहांग हांगले मफम मफम कयादा लेरिबा लाइसंग सिंगसु पुंहांग हांगदुना लेरे करन गी वांगांग अमदी महाकी मवोंग मतोदु उरुरबा मतमदा रोमीना हायरई करन नंगसे थाइनागा मानद्रे यामना होंगमे करन नसु थमोइदा पेंजदना नंगसु यामना होंगलमे हायरमगा मफम अजुदगी थोखी
Karan amadi Romi mafam aduda khungang aduda punna leminajaba tarabasu amana amagi manakta changduna anagumna thamoigi oiba wa hainaduna amaga wari sanabadi ngamda lamna matomda phamnaduna amana amada ningamdaba miyengga loinena muna yengaduna leiri amana amagi manakta changsinduna wari sanabagi pangal thongnadi makhoi animakta leikide makhoi anina asumna yengnaduna leiringai tanja asimaktada yengnabasingna makhoina leiriba khungang aduda lepa leitana to kapsilakhi ikhang khangaudana top kapsilakpa yum kayada ati ekai tholakpa mai chalakpa matawadu ubada Romi di kibana masa phawa lengba ngamdaba makai tasinduna lerami karansu akiba amata leitana Romi gi manak chensinduna Romi bu saphagadaba mafam amada chingduna puthokpirakhi yeknabasina kapsilakliba top tagi kanjanabagidamakta imungda changduna lanmi sing Romi shiona punna lotuna lerami adubu Kamata punna lotminaba matamdasu Romi amadi Karandi haujuk phaba makhoi anidi amana amada yengnaba leptri siba changma khangraba matam asi phawada amana amagi manakta changduna wari sanaba phaw ngamjadri masi matungdana yengnabasina top kapa lephiba matamda khungangi mai chaklaba yumsing na faraba lanmi kaya tholaktuna mai muthatnabu honnari akai ateksing adu sengdokli masi matungdana Romi su mana lawgadaba langi paw lawraba matungda mafam adu thadoktuna amuk hankhre Romina hankiba matamdana Karan wa amata haijaba ngamdana ningamdana Romi bu yengduna lehori mathangi sendana commanding officer na mahaki lanmi sing adubu punna kauduna mayamda asumna hairakli nakhoi mayamna matam kuina dagi ngaiduna leklaba akhoi ge aroiba lanpham adugi pungpham ngasi di yorakle ngasi numidang aroiba oina chingdonda leiriba yegnabana lotuna leiriba mafam ado lokchilani adubu ngasi tawgodoriba lanpham asidi mamangda ekhoina tawkhiba lanpham aduga manaroi ilai laiba oiroi dawri maramdi awangba chingi napomadu younanaba chatkadoriba chingi lambi ase laikut lairana pik thanba nung ngaktana leiba mafamni chatpada khudong thiningai oigani aduga ani subadana makhoina lokshilamba lam tangkhai ama mangkhibadagi chingdonda leiriba lanmi sing aduri makhoide sawbada loiramlani aikhoina makhoida amuk hana landarakani haibasi makhoina su soidana khanglamgani aduna akanba mongda chekhin thorang lauduna aikhoibu lakpa ngaiduna leiramlani lanmi sing aduna amat toina madugidi kaisu khalunu aikoi karisu nachungde haiduna khumlakli Pakhum ase taba matamdana commanding officer na harai horen numidang wairam pung 12 taba matamda aikhoina aroibu oina yengnabasingda landagani ngasigi lanpham asina aroiba lanpham oigani aduga hayeng ayuk nongalakpu matamdana chinga sigi khwaidagi wangba chingdona du India gi firalna maning makhatamna paibado uba pami masigi matungdana lan changnanabagi damakta lanmi sing magi khutsukalai ningthijana semjin sajanba haukhre ayamaраktagi captain Akbar na hairi hayeng ayuk nongalakpu matamda khwaidagi awangba chingdol aduda paihannabagi damakta aigi begta India gi firal ma haple haduna mana chekchinna thamjariba India gi firal adubu puthoraktuna mayamda uhalakli makhoiga punna phaminariba Karan na su hairai nangna firal adu khwaidagi awangba chingdol aduda maning makhatamna paihanba matamda nanga loinana aisu nangi nakanda chingdon aduda lepa pami Akbar na su hairai atai kana su yaudраbasu nangdi soidaramaki aigi nakanda laigani aikhoi ani na punna India gi firana se paihangadoini Mathangi sendana Karan mahaki mamanaba asuna mangona tharakpa chithi du paduna lerami asuna tharakliba chithi du asumna hairakli Karan nangna leiriba lanpham aduda Romi su pawlo nanabagidamakta chatkhibani nakhoi ani soidanamaki thengnaramgani di khalli Romina su nakhoi ani thengnaba matamda hairambadi yare Romina mahaki engage tokhiba Rajiv makhoi ani engagement thugairamaga lanpham aduda pawlo ba chatkhibani asuna amuksu makha taraduna hairi Karan Romi nakhoi anina kari wari sanabano habadudi khangdre adubu thainagi matau college tamlingai matamgumna nakhoi anisu amana amada amuk hana marup oiduna college ta punna punminnakiba akhoi imanaba maseldi amuktang punsi Romina kamdongna lanphamda lakhibano khanglakpa matamdana Karan mahakna atopa migi oikhre khanduna Romi bu inthoktuna thamkhibado hojikta ningamdaba phaurakhi haujimak Romi gi manakta chatuna mahakka wari sananingli adubu Karan gidi mahakki duty na ngaiduna leire Mathangi sindana commanding officer na tawkiba plan matungina roiba chingchang napomodu lokshinnabagidamakta matam chana eknabasingda landaba hauki adubu chingdolda matik chaba khutsuklai paiduna mafam chaba position yengduna lotuna leikraba yeknabasing adunadi atat akham leitaba makai afaba makhalgi khutsuklai lepa leitana kaptharakhi masidagi hendoktuna chingthaktagi nungdum achoba kaya amasu intharakhi yeknabana kaptharakliba nongmai marusingdagi masa kanjanaba lotuna leiriba India gi lanmi sing adugi mathaktana chawraba nungjau kaya aduna nantharakli India gi lanmi sing mamangda changchan chikadai maningda han chikadai makhoi na leiriba mafam adudagi machi lengba ngamdana yeknaba singna kaptharakliba nongmai maru pandanaba lotuna leiba natana upai kari sulaikide aduga base camp da leiriba army gi hospital adudana India gi masing yamlaba lanmi kaya asokpa kaya ama pusilakhi
ꯑꯗꯨꯕꯨ ꯌꯦꯛꯅꯕꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯦ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡ ꯂꯣꯠꯇꯨꯅ ꯂꯩꯊꯣꯛꯇꯦ, ꯇꯥꯟꯖꯥ ꯐꯪꯕ ꯈꯨꯗꯤꯡꯒꯤ ꯃꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯤ, ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯅꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯡꯕ ꯆꯤꯡꯗꯣꯟꯗ ꯂꯩꯔꯤꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯃꯇꯝꯗ ꯀꯦꯞꯇꯦꯟ ꯑꯛꯕꯔꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯅꯣꯡꯃꯩ ꯄꯥꯜꯂꯝꯃꯤ꯫ ꯑꯛꯕꯔꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯀꯔꯟꯅ ꯑꯛꯕꯔꯒꯤ ꯑꯁꯣꯛꯄ ꯍꯛꯆꯥꯡ ꯑꯗꯨꯕु ꯕꯦꯁ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯥ ꯊꯥꯕ ꯂꯥꯟꯃꯤꯁꯤꯡꯗ ꯆꯦꯛꯁꯤꯟꯅ ꯄꯨꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯈꯥ ꯊꯥꯕ ꯂꯥꯟꯃꯤꯁꯤꯡꯕꯨ ꯂꯨꯆꯤꯡꯗꯨꯅ ꯆꯠꯂꯤꯕ ꯑꯣꯐꯤꯁꯔ ꯀꯌꯥ ꯑꯃꯗꯤ ꯅꯨꯡꯅ ꯅꯟꯊꯔꯛꯄ ꯑꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯑꯁꯣꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯦ꯫ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯅ ꯃꯈꯥ ꯊꯥꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯔꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯑꯃꯒ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯑꯣꯐꯤꯁꯔꯅ ꯇꯧꯔꯛꯄ ꯑꯣꯔꯗꯔꯅꯤꯅ ꯇꯧꯅꯤꯡꯗ ꯃꯈꯣꯏꯁꯨ ꯑꯁꯣꯛꯄ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯕꯦꯁ ꯀꯦꯝꯞ ꯌꯧꯅꯅꯕ ꯀꯨꯝꯊꯅꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯁꯣꯛꯄ ꯑꯛꯕꯔꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯑꯥꯔꯃꯤꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯄꯨꯔꯛꯈꯤ꯫ ꯑꯛꯕꯔꯒꯤ ꯃꯃꯥꯟꯅꯕ ꯁꯨꯗꯦ꯫ ꯑꯥꯔꯃꯤꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯑꯛꯕꯔꯒꯤ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯅ ꯄꯥꯈꯠꯇꯨꯅꯁꯨ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯊꯧ ꯅꯤꯡꯊꯤꯖꯅ ꯇꯧꯈꯤ꯫ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛ ꯆꯠꯂꯕ ꯑꯛꯕꯔꯕꯨ ꯋꯥꯈꯜ ꯐꯥꯊꯅꯅꯕ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯗꯨꯒ ꯑꯛꯕꯔꯒꯤ ꯃꯁꯥꯗ ꯄꯥꯜꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯑꯗꯨ ꯇꯞꯅ ꯑꯃꯃꯝꯇ ꯂꯧꯊꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯛꯕꯔꯒꯤ ꯃꯁꯥꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃꯅ ꯄꯥꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯁꯨꯙꯤꯔꯅ ꯑꯛꯕꯔꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯛꯕꯔ ꯃꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯑꯃꯒꯨꯝꯅ ꯌꯦꯛꯅꯕꯁꯤꯡꯒ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯀꯠꯈ꯭ꯔꯦ꯫ ꯊꯧꯅꯥ ꯐꯔꯕ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯀꯠꯈꯤꯕ ꯃꯇꯝꯗꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅꯗꯤ ꯊꯧꯅꯥ ꯐꯔꯕ ꯑꯛꯕꯔꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯀꯞꯍꯧꯕ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯈꯤꯗꯦ꯫ ꯑꯁꯣꯝꯗꯅ ꯂꯥꯟꯐꯝꯗꯁꯨ ꯃꯗꯨꯃꯉꯥꯏ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯌꯦꯛꯅꯕꯒꯤ ꯃꯃꯥꯡꯗ ꯐꯅ ꯊꯧꯅꯥ ꯐꯕ ꯑꯣꯏꯖꯕ ꯇꯥꯔꯕꯁꯨ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝꯗ ꯂꯩꯈ꯭ꯔꯕꯅꯤꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯗꯤ ꯌꯦꯛꯅꯕꯁꯤꯡ ꯃꯃꯥꯡꯗ ꯆꯪꯁꯤꯜꯂꯨꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯥꯟꯊꯦꯡꯅꯔꯛꯄꯗꯒꯤ ꯋꯥꯕꯅꯁꯨ ꯈꯝ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯜꯂꯨꯕ ꯉꯝꯗꯕꯗꯒꯤ ꯕꯦꯁ ꯀꯦꯝꯞ ꯇꯝꯅ ꯍꯜꯂꯛꯂꯣ ꯍꯥꯏꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯞꯅ ꯀꯨꯝꯊꯅꯔꯛꯈꯤ꯫ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯂꯥꯟꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯁꯥ ꯐꯥꯎꯕ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯕ ꯀꯔꯟꯕꯨꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯕꯦꯁ ꯀꯦꯝꯞ ꯌꯧꯅꯅꯕ ꯄꯨꯊꯕꯤꯔꯛꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯨꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯥꯟꯐꯝꯗ ꯁꯣꯛꯇꯨꯅ ꯅꯨꯡꯅ ꯅꯟꯗꯨꯅ ꯐꯤꯕꯝ ꯊꯤꯅ ꯍꯤꯡꯕ ꯃꯆꯦꯠ ꯁꯤꯕ ꯃꯆꯦꯠ ꯈꯥꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯁꯤꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯍꯧꯔꯤꯕ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯉꯁꯥꯏ ꯃꯈꯩ ꯃꯊꯛꯇ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯌꯦꯛꯅꯕꯁꯤꯡ ꯑꯗꯨ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯣꯛꯇꯕ ꯃꯈꯩ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯅ ꯍꯥꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗꯅ ꯃꯍꯥꯛꯀ ꯂꯥꯟꯐꯝ ꯑꯃꯠꯇꯗ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯟꯐꯝ ꯆꯪꯃꯤꯟꯅꯈꯤꯕ ꯃꯃꯥꯟꯅꯕ ꯑꯣꯐꯤꯁꯔ ꯀꯌా ꯑꯃꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯇꯨꯅ ꯍꯜꯂꯛꯄ, ꯈꯔ ꯑꯃꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯈꯤꯕ ꯄꯨꯝꯅꯃꯛ ꯈꯜꯂꯨꯕ ꯃꯇꯝꯗꯅ ꯀꯔꯟ ꯅꯤꯡꯉꯝꯗꯕꯅ ꯍꯦꯜꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯆꯦꯟꯊꯔꯛꯂꯤ꯫ ꯃꯁꯥꯗ ꯑꯆꯦꯠꯄ ꯋꯥꯈꯜ ꯑꯃꯁꯨ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯔꯟꯅ ꯃꯈꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯆꯤꯡꯗꯣꯟ ꯑꯗꯨꯗ ꯅꯤꯡꯉꯝꯗꯅ ꯁꯤꯡꯅꯕ ꯋꯥꯈꯜ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯔꯣꯃꯤꯁꯨ ꯀꯔꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯔꯟꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯁꯛꯐꯝ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯔꯣꯃꯤꯅ ꯍꯪꯂꯛꯏ, "ꯀꯔꯟ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯀꯔꯟꯅ ꯔꯣꯃꯤꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯔꯣꯃꯤ, ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯒꯤ ꯑꯦꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯂꯩꯔꯦ." ꯀꯔꯟꯅ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯋꯥꯡꯕꯗ ꯎꯔꯤꯕ ꯃꯈꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯤ, "ꯃꯁꯤꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ, ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯦꯝ." ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯑꯣꯝꯅ 3 ꯄꯟꯖꯥꯕ ꯍꯥꯏꯔꯤꯕ ꯔꯦꯖꯤꯃꯦꯟ ꯑꯗꯨꯒꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯀꯧꯔꯗꯨꯅ ꯍꯥꯏꯔꯤ, "ꯍꯟꯗꯛꯀꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯎꯠꯈꯤꯕ ꯅꯈꯣꯏꯒꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯑꯗꯨꯗ ꯑꯩꯅ ꯆꯤꯡꯅꯕ ꯂꯩꯇꯦ, ꯅꯈꯣꯏꯗ ꯊꯥꯖꯕ ꯊꯝꯃꯤ꯫ ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯊꯥꯖꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯃꯥꯡꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯂꯥꯟꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯔꯦꯖꯤꯃꯦꯟꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ, ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃꯁꯨ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯊ꯭ꯋꯥꯏ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯒ ꯍꯤꯡꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯂꯦꯞꯇꯅ ꯂꯥꯟꯊꯦꯡꯅꯔꯛꯄꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯁꯣꯛꯊꯈ꯭ꯔꯦ, ꯊꯧꯅꯥ ꯍꯜꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯤꯛ 5179 ꯅꯈꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯍꯧꯗ꯭ꯔꯕ ꯆꯤꯡꯗꯣꯟ ꯑꯗꯨ ꯑꯇꯣꯞꯄ ꯔꯦꯖꯤꯃꯦꯟ ꯑꯃꯗ ꯁꯤꯟꯅꯗꯨꯅ ꯆꯤꯡꯗꯣꯟ ꯑꯗꯨꯕꯨ ꯂꯧꯅꯅꯕ ꯗꯥꯏꯇꯁꯤ ꯑꯇꯣꯞꯄ ꯔꯦꯖꯤꯃꯦꯟ ꯑꯃꯗ ꯄꯤꯈ꯭ꯔꯁꯤ꯫ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔꯅ ꯈꯨꯝꯂꯛꯏ, "ꯁꯥꯔ, ꯑꯩꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯀꯅꯤ." ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯑꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯅꯈꯣꯏꯒꯤ ꯔꯦꯖꯤꯃꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯌꯦꯛꯅꯕꯅ ꯀꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯤꯡꯗꯣꯟ 5179 ꯑꯁꯤꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯛꯅꯕꯅ ꯇꯣꯞ ꯀꯥꯞꯊꯔꯛꯂꯤ꯫ ꯌꯦꯛꯅꯕꯅ ꯇꯣꯞ ꯀꯥꯞꯊꯔꯛꯄ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯋꯦꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏꯋꯦꯗ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯥꯔꯃꯤꯒꯤ ꯃꯦꯗꯤꯀꯦꯜ ꯁꯄ꯭ꯂꯥꯏꯁ ꯑꯃꯗꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯑꯥꯔꯃꯤꯒꯤ ꯕꯦꯁ ꯀꯦꯝꯞ ꯌꯧꯔꯛꯄ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯗꯣꯜ ꯑꯗꯨꯗ ꯌꯦꯛꯅꯕꯁꯤꯡꯅ ꯂꯩꯔꯤꯕ ꯃꯈꯩ ꯍꯥꯏꯋꯦ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯗꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯋꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ?"
ꯑꯗꯨꯕꯨ ꯃꯁꯤ ꯇꯥꯔꯨꯔꯕꯁꯨ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔꯅꯗꯤ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯇꯨꯅ ꯁꯥꯔ ꯑꯩꯈꯣꯏꯗ ꯃꯇꯝ ꯈꯔꯗ ꯄꯤꯕꯤꯌꯨ ꯍꯥꯏꯔꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯑꯗꯨꯁꯨ ꯈꯪꯏ ꯂꯥꯟꯐꯝꯗ ꯃꯥꯏꯊꯤꯕꯗꯒꯤ ꯃꯃꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡ ꯀꯌꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯦꯛꯅꯕꯗ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯁꯤꯕ ꯀꯤꯗꯅ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯨꯟꯕꯤꯔꯨꯕ ꯇꯥꯔꯕꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯣꯔꯦꯜ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯡꯈꯤꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯔꯦꯖꯤꯃꯦꯟꯠꯅ ꯆꯤꯡꯗꯣꯟ ꯑꯗꯨ ꯂꯧꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯨꯞꯅꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯄꯤꯒꯦ ꯄꯨꯡ 49 ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯝꯃꯣꯏ ꯃꯊꯪꯒꯤ ꯁꯦꯟꯗꯅ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯔꯅ ꯃꯍꯥꯛꯀꯤ ꯀꯦꯝꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯑꯣꯐꯤꯁꯔ ꯄꯨꯝꯅꯃꯛ ꯀꯧꯁꯤꯟꯗꯨꯅ ꯂꯥꯟꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ कमांडिंग ऑफिसर हाइरी हानगुमना चिंग असिगी ममांगलोम थंगबा नाकंदगी लेप लेतना अखोइना टॉप काप्सिनदुना लेगनी येगनबसिंगना अखोइना अमुक हन्ना ममांगलोम थंगबा चिंगी नापोम असिदगी अटैक तौरकनी हाइबा थाजाहनगनी येगनबसिंगना ममांगलोम थंगबा चिंगी नापोमदगी अखोइना चिंग कारकपा ngaiduna लेरिङै तंजा असिदा ऑफिसर मरी अमदी सिपाही निपाना चिंग असिगी मनिंगलोम थंगबा सरुकता चत्तुना चिंग असिगी मनिंगलोम थंगबा नाकंदा लेरिबा चिंग अदुगी यामना अंगम्बा सरुक फुट 2,500 फुट 1,000 अमुक वांगबदु नखोइना लोना कागनी चिंगी अंगम्बा सरुक अमना थत्तुना लेबनिना येगनबसिंगसु अखोइगे लानमीना मनिंगलोम थंगबा चिंगी नापोमदगी कनामता कारओय हादुना इलाइ लाइना खंदोक्तुना लेगनी मरम अदुना मसिगी तंजा लौदुना नखोइ 12 लोना के मनुंगदा चंगदुना के मनुंगदा लेरिबा येगनबा खुदिमक लोइना हातोकदबनी करणसु चिंगी मनिंगलोम थंगबा साइडता चटकदोरिबा ऑफिसर सिंगी मरक्ता खलकपदा यावरखी करणना चलमदाय मतमदा महाकी कमांडिंग ऑफिसर दा हाइरी सर अैना ngasi चटकदोरिबा खोंचेत असिदा अै माय पाक्तुना हलकपा अमा नत्रगना अै अमुक हन हलखिदबा अमदि सोयदना ओइरगनी कमांडिंग ऑफिसर नसु सोयदना माय पाकपो ओयु हादुना विश तौरी मतंगी सिंदना करण अमदि रोमी उनदुना वारी सनरमी हंदा अमुति करणना रोमी की एंगेजमेंट कायखरे खंगपा मतमदा महाकी थमोयगी ओइबा वा खरा रोमी दा हाइबा हरokli रोमी बु मतम पुनमक्ता महाकना निंगसिंगी माबु मिस तौई हाइरी रोमीना सु मतम पुमदा करण बु निंगसिंगी हाइरी करण चलिबा मिशन अदो हलक्ट्रिबा फावबा रोमीना सु पुंछि चुप्पा ngaigini हाइरी मथंगी सिंदना मिशन चटकदबा मतम खरा वालिंगी मतमदा करणना महाकी मपादा कॉल तौरक्लमी मतम कुइरबगी तुंगदा लानफमदा लेरिबा मचानुपागे खोंजेल ताबा मतमदा करणगी मपानासु मचानुपाबु कमदौरी असो अपन यावब्रा हाजुना हंगलक्ली करणनासु करिसु तौदे कैमते यावदे हाइना खुमली करणगी मपाना हाइरई नंगी नमानदी नंगी दमक्तनी हाइदुना अयुक्तगिना नुंगदांग फावबा लाइसंग खुदिंग चत्तुना लाई खोरंबा लेपते अदुबु नंगना ngasi फोन तौरक्पा मतम असिददी नंगी इमादी इमुंगदा लेते नंगा इमागा वारी सानबदी फंगरोय करण हाइरई अै बाबागा वारी साननिंगदुना बाबादा ओइना कॉल तौरक्पनी करणना मबोकनिंग नुंगसिना खोंजेल निकलादुना हाइरई बाबा नंगना अैगी अपाम खुदिमक पीदुना तलाक्ली अैंगोन अवाटपा अमता लेहनखिदे अदुबु अैनदी बाबादा अवाबा हेना पीबा नतना करिसु पीबा ngamkhide matam punamakta bababu wahanduna talaiki babana अैगिदमक्ता होनबिरिबदो अै खंगदबदि नत्ते मसिगी मतुंगदना करणना खोंजेन थोंना कपलदुना महाकी मपाबु यामना नुंगसी हाइदुना हाइरक्ली करणगी मपासु ममित्ता मपी चेंथबा मखै कपलदुना मचानुपादा हाइरई अैसु नंगबु यामना नुंगसी इपासु नंगोंदा वा अमा हाइगदबा लेरी अैगी इमानबा बिजनेस सर्कल द पुलिबा अचावसांग मरुप मपांगसिंगनदी हौजिक हौजिक थोकलिबा लान असिगी मतांगदा वारीदि मयाम अमा सानै अदुबु इमानबा मसेन मयाम पुलकपा मतमदा अै खक्तनी मयाम मरक्तगी कोक वांगना थांगतुना अैगी इचादी लानफमदा चत्तुना ममा लेबाकीदमक्ता लानथेंगनरी हाइदुना चावथोकना हाइबा ngamjabado करणगी मपाना मुसु यामना चावथोकजना हाइरई ममा मपा ओइरुबनिना नंगोंदा करी करिगुम मतमदा अैना यामना सावना ngang चैबा यावखी अदुबु ngasiदी नंगीदमक्ता इपाना यामना चावथोकचरी इपाबु नंगना इमानबा मयाम पुलकपा मतमदा मयाम मरक अदुदा कोक वांगना थांगतुना मयाम मरकता चटपा ngamhalli मथंगी सिंदना कमांडिंग ऑफिसर तौखिबा प्लान अदुगी मतुंगिना लानमीसिंगसु मागी चटकदबा यूनिट मसेन पुनसिंदुना चटननबा सेम साबा लोइख्रे करणना हेलीकॉप्टर तोंगदुना चलमदायदा सुधीर कौबा डॉक्टर अदु चेलक्तुना करणदा अकबरना चेक्सिनना थमजिकिबा महाकी फिराल अदु पीरदुना हाइरई अकबरना खोय अनिना पुन्ना लेपमिनादुना चिंगदोनदा इंडियागी फिराल असि पाइहनगनी हाइना नखोय अनि हाइनाखिबनी ngasiदी अकबर लैखिद्रे मरम अदुना अकबरना चेक्सिनना थमजरम फिराल असि अकबरगी महुत सिंदुना नंगना येगनबना कनसिंदुना लेरिबा चिंगदोन असिदा हायेंग अयु फिराल असि मनिंग मखा तमना पाइहनदबा यारोय मथंगी सिंदना चिंगे मनिंगलोम थंगबा नाकंदगी चटकदोरिबा मेजर बर्माना लुचिंगबा टीम अदो मोंगसोंग भावदुना यामना चेक्सिनना येगनबना उदनबा लाक्लमी अदुबु लाइबक थीबदी मोंगसोंग मरम अदुदा हानादगी हौना लुमदुना लेरंबा येगनबगी लानमीसिंगदुना नोंमै कापसिलपा मतमदा मेजर बर्मा अमदी अतै लानमी खरसु सोखी मसिगी मतुंगदना थौना फरबा करण अमदी महाका लोइनबा सिपाहीसिंग अदुना मोंगसोंग मरक्ता लोटुना लेरमलिबा येगनबगी लानमीसिंग अदुबु ताना दुना हाटकी
Karan amadi mahak loinaba sipaising aduna yeknabagi lanmising adu hatpa luaraduna Major Burma gi manakta amuk hana lakpa matamdadi Major Burma di masada pankiba nongmai maruduna I yamna thokpa henramadagi Major Burma di siduna leramle yeknabana nongmai kapsilakpa matamda asokpa amadi yeknaba singadu tanaduna nongmai kapnaruba matamda makhoi taragani thoi lakminabadagi sumnatagi lanmi makhoi taruk khakta ngasilakle masada asok apan yaudana ching kaba ngamgadoribase commanding officer nadi makhoi tarani thoina saba team ama tharakibani adubu haujikti team ado tangkhai khakta mangasilakle tekta kaidana lehoriba teammate sing adugi maraktagidi mission asi mai paklaroi base camp da hannanaba tawrasi haduna wa hodoknarakpasu yawnaraki adubu Karan nadi mahaki achetpa thajaba amadi mahaki punsigi pandamaduna matomdo oirabasu chatkani haduna chingkana naba thauri puduna chatki Karan gi hanba leitraba thongna amadi akiba leitaba matawdu uruba matamdana masa mauda aso apan leitaba atopa lami manga adusu Karan gi matung inaduna chingkana naba lakhi athangi sindana makoina ching tamna tamna karakpa matamda maning thangba chingi napomda leiriba khwaidagi angamba saruk khwaidagi awangba saruk adu yausilakhi awang masaruk adu karamdai matamda makhoi masen punsinaduna map yengladuna wari sanari jingasi asuki matik ngambana maram oiduna nungdang matamda kaba matamda khudung thiningai soidana maki oigani aduga matamsu yamna changani jingdon yoropa matamda yamna suwaragani maram aduna nungthil matamdagi hauna lotna kaduna jingdol yogadaba sumnatagi phut chama walingida jingi napomda thaurini yanthaduna numit tarakpa ngaiduna khoi lotlaga leirasi hainare adubu makoina ching kaba matamda yeknabagi lanmisingna maninglom thangba chingi napo maduda karigumu yengthorakpa thokpa tarabadi makoi taruk makti soidana maki siragani haiba achauba risk ama suleiribani adubu laman khumningba amadi magi punsigi pandamadu phangningmana maram oiduna achauba risk asi launanaba sem saduna thauna faraba lanmi taruk aduna karangi matung inaraduna wanglaba ngamlaba ching adu kaba horakhi asomdana chingdonda leiriba yeknaba sing aduna su wari sanari maninglom thamba angamba saruk asidagidi kanamtana lakloi makoina angamba sarukta leibanina makoida khudong chaba yamna lei madugi sumathakta india ge lanmisingna makoida landara ke harapa tarabadi sumnatagi mamanglom thamba chingi napom asidagi lakpa natanadi upai amata leite haiduna chakthokpaga loinana hairi yeknaba sing aduna su hainari chingdona si lokselaba matungda makoina loksingadaba india gi jaga mayam ama leiri hairi asomdana maninglom thangba chingi napomdai karakliba thauna faraba lanmi taru aduna ingdol yogadaba phut chama mu walinge jaga aduda nungpa amagi mathakta famduna matam ngaiduna leiri asomdana officer pradipna commanding officer gi manakta laktuna pau piri Major Burma luchingduna chatkiba maninglom thangba chingi napomdagi chingka gani haduna chatkiba lanmi tarani thoimak pau amata phauna khidrei makhoi hingli natraga sikhre haiba kanamtana khangba ngamdre commanding officer hairei makhoi tarani thoibu thinanaba search party dudi hayeng tharasi ngasi gi oinadi plan matungina yeknaba singda top caption ba horo chingdona du loksinanaba aikoi gi amata ngairaba tanja asi manghanba yadre hairi masigi matungdana commanding officer gi plan matungina yeknabana leiriba mafam aduda india gi maikei degisu lepa letana top kapsilakki pung ahum mari leptana top kapsilaklaba matungda india na top kapsilakpa lepkhre masigi matungdana yeknaba sing aduna india gi lanmising mamanglom thangba chingi napomdai karaklamagani haduna yengthouba matamdadi mamanglom thangba chingi napomdadi kanamta leramdre maram aduna mafam aduda leiriba yeknabagi lanmi leader aduna aninglom thangba napomda chattuna yengo haduna yamna pakhana order tawrakhi adubu karan amadi mahaka loinana lakliba lanmi taruk adudi hanadagi hauna maninglom thangba nakanda sem saduna leirabanina yeknabagi lanmi singna maninglom thangba nakanda hek thorakpa matamda makhoibu yamna lakchana nongmaina kaptuna hatpa horakhi adubu mafam aduda leiriba yeknabagi yamnaba lanmi sing aduga sumnatagi makhoi tarukadi kamdonadi lambanaruni yeknabagi lanmi singna henjilakpagum tawri adubu yagi thauna faraba lanmi sing aduna su hanba leitana akiba amata yaudana lanthengnari asomdana brigadier omna commanding officer da phone toraktuna hairi nangonda pikiba pungni phunipana da loigadaure nangi lalong kamdaure engonda pau pirau commanding officer adunadi Major Burma gi team da amna thajaba thamduna lana singamgani khalubani adubu makhoiga pau phonaba ngamkidrabanina mahakti brigadier na hangliba wahang adugi paukhum piba ngamdana tumina leptuna leiri tanja asida pradip chansilaktuna hairi yeknabana leiriba mafam ajuda makhoi masel nongmai kapnabagi makhol khara tari Major Burma gi team gi miyoi khara yeknabagi kem yaukraba male pau si taraba matamdana anauba asa amaga loinana commanding officer na brigadier aduda hari ai amuk hana ngahaktang leiraga pau pirakke somdana karan amadi mahaka laminariba lanmi taruk aduna amna wan khonaduna yeknabagi lanmi punmak ahing chupa man nongmai kapnaduna makhoi loina mak hatuna maithiba pikhre
ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯏꯊꯤꯕ ꯄꯤꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠꯁꯨ ꯇꯞꯅ ꯇꯞꯅ ꯊꯣꯛꯄ ꯍꯧꯔꯛꯈꯤ ꯀꯔꯟ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇ ꯆꯩꯅꯥ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯀꯔꯟ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯗꯨꯅ ꯌꯦꯛꯅꯕꯅ ꯂꯧꯁꯜꯂꯝꯂꯕ ꯆꯤꯡꯗꯣꯟ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯁꯔꯨꯛ ꯑꯗꯨꯗ ꯆꯩꯁꯨ ꯑꯃꯅ ꯁꯨꯗꯨꯅ ꯀꯥꯈꯠꯂꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯔꯟꯅ ꯃꯇꯝ ꯑꯃꯗ ꯑꯛꯕꯔꯅ ꯆꯤꯡꯗꯣꯟ ꯑꯁꯤꯗ ꯄꯥꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤꯕ ꯐꯤꯔꯥꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯆꯤꯡꯗꯣꯜ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯥꯜ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯏꯍꯟꯈꯤ ꯉꯁꯥꯏ ꯃꯈꯩ ꯕꯦꯁ ꯀꯦꯝꯗ ꯀꯪꯉꯥꯎꯅꯗꯨꯅ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯜꯂꯨꯕꯗ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯆꯅ ꯂꯩꯔꯝꯕ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯆꯤꯡꯗꯣꯜ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯏꯟꯗꯤꯌꯥꯒꯤ ꯐꯤꯔꯥꯜꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯄꯥꯏꯔꯛꯄꯗꯨ ꯃꯍꯥꯛꯀꯤ ꯇꯣꯔꯕꯤꯟꯗꯒꯤꯁꯨ ꯎꯔꯝꯃꯤ ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔ ꯍꯔꯥꯎꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯐꯥꯎꯕ ꯆꯦꯟꯊꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯃꯥꯟꯗꯔꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯑꯣꯔꯗꯔ ꯇꯧꯔꯤ ꯕ꯭ꯔꯤꯒꯦꯗꯤꯌꯔ ꯑꯣꯝꯗ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯃꯦꯟ ꯑꯁꯤꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤꯁꯤꯡꯅ ꯄꯤꯛ 5179 ꯂꯧꯁꯜꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯃꯍꯥꯛꯅ ꯄꯤꯔꯛꯄ ꯄꯨꯡ nimfunipan ꯁꯨꯒꯗꯕ ꯃꯤꯅꯤꯠ 2 ꯋꯥꯠꯂꯤꯉꯩꯗ ꯑꯩꯈꯣꯏꯅ ꯆꯤꯡꯗꯣꯜ ꯑꯗꯨ ꯂꯧꯁꯤꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯕꯨ ꯎꯖꯕ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯀꯔꯟꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯃꯆꯥꯅ ꯊꯣꯛꯂꯛꯀꯗꯕ ꯃꯥꯏꯀꯩ ꯑꯗꯨꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ ꯀꯔꯟꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛꯅ ꯐꯪꯅꯤꯡꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯂꯥꯟ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯀꯔꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯃꯅ ꯑꯃꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯈꯪꯅꯔꯕꯒꯨꯝ ꯍꯦꯛ ꯎꯕꯃꯛꯇꯗ ꯌꯥꯝꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯤ ꯃꯄꯥ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯄꯦꯟꯖꯔꯕ ꯀꯔꯟꯒꯤ ꯃꯃꯥꯅ ꯌꯨꯝꯗ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯔꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯛꯏ ꯀꯔꯟ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇ ꯅꯠꯇꯦ ꯃꯤꯑꯣꯏ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯀꯔꯟꯅ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯖꯔꯤꯕꯤ ꯔꯣꯃꯤꯁꯨ ꯀꯔꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯑꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯛꯈꯤ ꯀꯔꯟꯁꯨ ꯔꯣꯃꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯀꯔꯟ ꯑꯃꯗꯤ ꯔꯣꯃꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯅꯈꯤꯕ ꯋꯥꯔꯧꯅꯕ ꯅꯨꯡꯉꯥꯏꯅꯗꯕꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯅꯔꯤ ꯀꯔꯟ ꯑꯃꯗꯤ ꯔꯣꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯍꯟꯕꯤꯔꯛꯎ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ